ꯃꯌꯥꯝꯕꯨ ꯃꯤꯅꯥꯛꯁꯤ ꯂꯥꯏꯁ꯭ꯔꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯄꯤꯗꯨꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯑꯊꯤꯕ ꯋꯥꯍꯩ ꯄꯨꯝꯅꯃꯛ ꯁꯤꯖꯤꯟꯅꯗꯨꯅ ꯆꯩꯔꯤ꯫ ꯅꯪꯇ ꯁꯤꯖꯈ꯭ꯔꯣ, ꯅꯪꯇ ꯁꯤꯈ꯭ꯔꯒ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯄꯦꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯒꯅꯤ, ꯅꯪꯇ ꯁꯤꯈ꯭ꯔꯣꯅꯦ ꯍꯩ꯫ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯃꯆꯥ, ꯍꯧꯖꯤꯛ ꯅꯨꯄꯤ ꯃꯌꯨꯝ ꯍꯨꯞꯇꯨꯅ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝ ꯃꯌꯥꯝ, ꯃꯈꯣꯏꯅ ꯄꯤꯌꯨ ꯍꯥꯏꯔꯤꯕ ꯁꯦꯜꯐꯝ ꯃꯌꯥꯝ ꯑꯗꯨꯕꯨ ꯀꯗꯥꯏꯗꯒꯤꯅꯣꯕ ꯍꯧꯖꯤꯛ ꯂꯥꯏꯔꯕꯤ ꯑꯩꯅ ꯄꯨꯊꯣꯛꯇꯨꯅ ꯄꯤꯗꯣꯏꯕ? ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕ ꯑꯁꯦ? ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯕ, ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥ? ꯅꯪꯇ ꯁꯤꯖꯈ꯭ꯔꯣꯅꯦ ꯍꯦ꯫ ꯏꯃꯥ, ꯃꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯜꯂꯣ? ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯅꯆꯥ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏꯅꯕꯤꯔꯤꯕ ꯑꯁꯤꯕꯣ? ꯃꯁꯤꯗ ꯅꯆꯥ ꯑꯩꯒꯤ ꯏꯔꯥꯜ ꯀꯔꯤꯅꯣ? ꯍꯥꯏ, ꯄꯪꯁꯤꯟꯅꯒꯅꯨ꯫ ꯅꯪꯅ ꯃꯥꯕꯨ ꯆꯩꯐꯝ ꯇꯥꯅ ꯐꯨꯔꯦ ꯍꯥꯏꯕ ꯈꯨꯗꯝ ꯎꯠꯇꯨꯅ ꯃꯁꯤꯗ ꯂꯩꯀꯥꯏ ꯍꯨꯞꯇꯨꯅ ꯂꯥꯛꯂꯒ ꯋꯥꯔꯤ ꯁꯥꯔꯝꯂꯤꯕ ꯑꯗꯨ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯃꯗꯨꯗꯤ ꯃꯥꯅ ꯂꯝꯍꯦꯟꯖꯕꯒꯤ ꯐꯪꯖꯕ ꯆꯩꯔꯥꯛꯅꯤ꯫ ꯏꯪꯅ ꯐꯖꯅ ꯍꯥꯏꯅꯕ ꯌꯥꯕ ꯋꯥ ꯑꯗꯨꯗ ꯅꯪꯅ ꯈꯨꯠ ꯁꯥ ꯍꯦꯛꯇ ꯌꯥꯎꯕ, ꯃꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯑꯣꯏꯔꯦ? ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ? ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯑꯩꯅ ꯃꯋꯥ ꯑꯝꯇ ꯂꯧꯗꯦ꯫ ꯃꯥꯕꯨ ꯀꯅꯥ ꯑꯣꯏꯔꯤꯒꯦ? ꯃꯥꯕꯨ ꯀꯅꯥꯅꯣ? ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯃꯥꯒꯤ ꯁꯔꯨꯛ ꯌꯥꯎꯗ꯭ꯔꯦ꯫ ꯃꯥ ꯑꯩꯒ ꯃꯔꯤ ꯄꯨꯡꯂꯣꯏ ꯂꯣꯏꯅꯈ꯭ꯔꯕꯅꯤ꯫ ꯑꯁꯨꯛ ꯌꯥꯝꯅ ꯇꯧꯕ ꯉꯝꯕ ꯅꯨꯄꯤ꯫ ꯇꯥꯅꯤꯡꯗꯦ꯫ ꯍꯧꯖꯤꯛꯄꯨ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯏꯃꯥ ꯏꯆꯥ ꯆꯤꯟꯐꯝ ꯂꯩꯈꯤꯗ꯭ꯔꯣ? ꯂꯩꯖꯔꯤꯕ ꯌꯨꯝꯐꯝ ꯃꯆꯥ ꯑꯁꯦ ꯍꯧꯖꯤꯛꯇꯤ ꯌꯣꯟꯊꯣꯛꯄ ꯇꯥꯔꯦꯗꯅ꯫ ꯀꯩꯗꯧꯕ ꯌꯣꯟꯊꯣꯛꯇꯣꯏꯕ ꯏꯃꯥ? ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯅ ꯍꯥꯏꯕ ꯁꯦꯟꯐꯝ ꯑꯗꯨ ꯁꯨꯅꯕ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯂꯤꯕ ꯑꯗꯨ ꯅꯪ ꯇꯥꯍꯧꯗꯕ꯭ꯔꯣ? ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯁꯅꯨ, ꯑꯩꯅ ꯃꯋꯥ ꯑꯝꯇ ꯂꯧꯗꯦ꯫ ꯃꯈꯣꯏꯕꯨ ꯀꯅꯥ ꯑꯣꯏꯔꯤꯒꯦ? ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤ ꯂꯤꯆꯠ ꯁꯥꯖꯠ ꯆꯠꯂꯤ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯒ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯇꯥꯏꯅꯔꯒ ꯐꯒꯗ꯭ꯔꯣ? ꯃꯈꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯔꯛꯁꯅꯨ꯫ ꯀꯔꯤꯒꯤ ꯁꯦꯜ, ꯀꯔꯤꯒꯤ ꯏꯖꯗꯥꯕꯤ ꯁꯨꯛꯄꯤ ꯄꯤꯔꯣꯏ꯫ ꯄꯨꯝꯅꯃꯛ ꯑꯩꯅ ꯉꯝꯅꯕ ꯃꯥꯌꯣꯛꯅꯒꯅꯤ꯫ ꯍꯥꯏ, ꯑꯉꯥꯎꯕ, ꯍꯨꯏ ꯑꯉꯥꯎꯕ! ꯅꯪꯒꯤ ꯆꯣꯏꯔꯣꯜ ꯑꯗꯨꯅ ꯍꯧꯖꯤꯛ ꯆꯠꯅꯕ ꯌꯥꯒꯗꯕ ꯅꯠꯇꯦ꯫ ꯅꯪꯇ ꯁꯤꯈ꯭ꯔꯣ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯅꯪꯇ ꯁꯤꯔꯒ ꯑꯩ ꯄꯦꯜꯂꯗꯕꯅꯤ ꯑꯩ꯫ ꯏꯃꯥ, ꯅꯆꯥꯁꯦ ꯌꯥꯝꯅ ꯁꯤꯍꯟꯅꯤꯡꯕ꯭ꯔꯥ? ꯑꯩꯁꯤꯕꯨ ꯏꯃꯥꯒꯤ ꯅꯆꯥ ꯅꯠꯇꯕ꯭ꯔꯥ? ꯍꯪꯂꯛꯀꯅꯨ꯫ ꯅꯪ ꯄꯣꯛꯂꯨꯕꯗꯒꯤ ꯉꯁꯤꯗꯤ ꯑꯩ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯂꯦꯗꯅ ꯅꯪ ꯃꯁꯤ ꯐꯥꯎꯕ ꯄꯦꯟꯗ꯭ꯔꯤꯕꯔꯣ? ꯏꯃꯥ, ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯑꯗꯨꯛ ꯋꯥꯈꯜ ꯌꯥꯎꯗꯕ ꯋꯥ ꯉꯥꯡꯂꯤꯕ? ꯃꯍꯥꯛꯇꯣ ꯅꯃꯧ ꯅꯨꯄꯤꯗꯣ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯃꯥꯒꯤꯗꯃꯛ ꯑꯩ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯀꯥꯎꯊꯣꯛꯇꯨꯅ ꯃꯥꯅ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃꯒ ꯀꯣꯏꯅꯕ, ꯅꯨꯡꯁꯤꯅꯕ ꯎꯅꯕ ꯃꯁꯤꯗꯕꯨ ꯅꯆꯥ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯈꯥꯡꯗꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯉꯝꯒꯗꯣꯏꯅꯣ? ꯑꯩ ꯈꯥꯡꯕ ꯉꯝꯗꯦ ꯏꯃꯥ꯫ ꯑꯗꯣꯕꯣꯕ, ꯆꯨꯝꯅ ꯍꯥꯏꯅꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯅꯪꯅ ꯈꯨꯠ ꯁꯥ ꯌꯥꯎꯔꯨꯕꯗꯒꯤ ꯉꯁꯤꯗꯤ ꯀꯔꯤ ꯊꯣꯛꯂꯦ? ꯀꯔꯤ ꯐꯤꯕꯝ ꯑꯣꯏꯔꯦ? ꯐꯖꯅ ꯍꯥꯏꯕꯗ ꯌꯥꯔꯛꯇꯕꯒꯤꯅꯤ ꯏꯃꯥ꯫ ꯅꯆꯥ ꯑꯩꯅ ꯃꯥꯕꯨ ꯐꯨꯔꯤꯕ ꯏꯈꯨꯠ ꯑꯁꯤꯅ ꯃꯥꯕꯨ ꯄꯦꯟꯅ ꯐꯨꯔꯝꯂꯕꯗꯤ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯦ ꯑꯄꯦꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯒꯗꯕꯅꯤ꯫ ꯌꯥꯔꯦ, ꯅꯪ ꯑꯩꯒꯤ ꯃꯤꯠꯃꯥꯡ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯔꯒꯅꯨ꯫ ꯆꯠꯈ꯭ꯔꯣ, ꯆꯠꯂꯣ, ꯆꯠꯂꯣ, ꯆꯠꯈ꯭ꯔꯣ ꯅꯪ! ꯌꯨꯝ ꯑꯁꯤꯗ ꯅꯪ ꯂꯩꯔꯅꯨ, ꯆꯠꯈ꯭ꯔꯣ! ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯦꯛ ꯀꯞꯇꯨꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯃꯆꯥ ꯆꯥꯖꯦꯟꯕꯤ ꯃꯧ ꯅꯍꯥ ꯑꯗꯨꯅ ꯃꯁꯥꯗ ꯏꯜꯂꯤꯕ ꯐꯤ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯈꯨꯝꯖꯤꯜꯂꯒ ꯃꯊꯥꯗ ꯄꯝꯂꯤꯕ ꯃꯆꯥꯅꯨꯄꯥ ꯄꯤꯁꯛ ꯑꯗꯨꯕꯨ ꯃꯕꯨꯛ ꯄꯤꯊꯛꯏ꯫ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ, ꯉꯁꯤꯗꯤ ꯑꯉꯥꯡ ꯑꯗꯣ ꯄꯪꯀꯞꯇ ꯀꯞꯄꯤ꯫ ꯅꯨꯄꯤꯗꯣ ꯃꯁꯛꯁꯨ ꯊꯣꯏꯅ ꯍꯦꯟꯅ ꯐꯖꯩ꯫ ꯍꯥꯟꯅꯗꯤ ꯃꯁꯝ ꯌꯥꯝꯅ ꯁꯥꯡꯂꯝꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯒꯅꯤ, ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯁꯤꯃ ꯌꯥꯎꯔꯕ ꯃꯇꯨꯡꯗ ꯀꯛꯈꯤꯕꯗꯒꯤ ꯈꯔꯗꯤ ꯇꯦꯜꯂꯤ꯫ ꯑꯗꯨꯝ ꯄꯨꯝꯅꯃꯛ ꯐꯕꯗꯤ ꯐꯖꯔꯤ꯫ ꯃꯆꯤꯜ ꯑꯗꯨꯗꯅ ꯍꯥꯏꯔꯤ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯁꯦ, ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ, ꯀꯞꯂꯒꯅꯨ ꯁꯦ꯫ ꯂꯝꯍꯥꯡ ꯑꯁꯤꯗ ꯏꯆꯥꯅ ꯑꯁꯨꯝ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯄꯁꯦ ꯏꯃꯥ ꯃꯤꯄꯥꯏꯅꯤ꯫ ꯐꯠꯇꯕ ꯃꯤꯑꯣꯏ ꯂꯥꯛꯂꯒ ꯏꯃꯥ ꯏꯆꯥꯕꯨ ꯐꯥꯈꯤꯅꯤ꯫ ꯁꯦ, ꯀꯞꯂꯅꯨ꯫ ꯏꯃꯥꯗꯒꯤ ꯈꯣꯝꯂꯥꯡ ꯑꯁꯦ ꯅꯕꯨꯛ ꯄꯦꯟꯅ ꯊꯛꯂꯒ ꯇꯨꯃꯤꯟꯅ ꯂꯩꯌꯨꯀꯣ꯫ ꯏꯆꯥ ꯊꯣꯏꯕꯗꯤ ꯃꯔꯝ ꯌꯥꯝꯅ ꯃꯣꯛꯄꯅꯤ꯫ ꯏꯃꯥꯅ ꯌꯣꯜꯂꯤꯕ ꯊꯝꯕꯥꯜ ꯊꯝꯆꯦꯠꯁꯦ ꯌꯣꯟꯕ ꯂꯣꯏꯒꯗꯧꯔꯦ꯫ ꯃꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯏꯃꯥ ꯏꯆꯥ ꯌꯨꯝꯗ ꯍꯟꯗꯧꯔꯕꯅꯤ꯫ ꯃꯇꯝꯗꯣ ꯅꯨꯃꯤꯠꯅ ꯀꯣꯛꯇꯣꯟꯗ ꯈꯔ ꯍꯥꯏꯊꯈꯤꯕ ꯃꯇꯝꯅꯤ꯫ ꯂꯩꯔꯤꯕ ꯃꯐꯝꯗꯣ ꯂꯝꯍꯥꯡꯅꯤ꯫ ꯆꯤꯡ ꯅꯥꯄꯣꯝ ꯑꯃ ꯈꯔ ꯊꯥꯞꯅ ꯂꯩꯕ ꯎꯏ꯫ ꯃꯟꯖꯨꯅꯕ ꯑꯄꯥꯕ ꯐꯤ ꯑꯃ ꯂꯩꯃꯥꯏꯗ ꯊꯥꯔꯒ ꯃꯗꯨꯒꯤ ꯃꯊꯛꯇ ꯊꯝꯕꯥꯜ 2-3ꯒ ꯆꯥꯟꯅꯔꯕ ꯊꯝꯆꯦꯠ ꯈꯔ ꯑꯗꯨꯒ ꯃꯧ ꯅꯍꯥ ꯅꯨꯄꯤ ꯑꯗꯨꯅ ꯌꯣꯜꯂꯤ꯫ ꯈꯔ ꯌꯣꯜꯂꯝꯕꯅꯤ꯫ ꯂꯝꯕꯤꯗ ꯑꯔꯥꯛꯄ ꯃꯤ ꯈꯔꯅ ꯂꯩꯕꯤꯈꯤ꯫ ꯃꯥꯅ ꯃꯗꯨ ꯌꯣꯜꯂꯤꯕ ꯀꯥꯏꯅ ꯐꯝꯂꯤꯕ ꯃꯐꯝ ꯑꯗꯨ ꯂꯝꯍꯥꯡ ꯑꯣꯏꯕꯅ ꯃꯤ ꯀꯌꯥ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯗꯦ꯫ ꯇꯟꯖꯥꯗꯨꯗ ꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯃꯧ ꯅꯍꯥ ꯅꯨꯄꯤ ꯑꯗꯨꯅ ꯈꯪꯇꯥ ꯇꯥꯔꯛꯏ꯫
ꯊꯣꯏꯅ ꯄꯥꯈꯠꯂꯨꯕ ꯇꯧꯗꯦ ꯂꯝꯕꯤꯗ ꯆꯠꯄ ꯃꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯑꯗꯨꯃꯛ ꯈꯜꯂꯤ ꯄꯥꯈꯪ ꯑꯅꯤꯅꯤ ꯂꯝꯕꯤꯗꯨꯗ ꯂꯥꯛꯂꯤꯕ ꯑꯗꯨ ꯑꯃꯅ ꯍꯥꯏ ꯇꯣꯛꯅ ꯊꯣꯛꯀꯣ ꯀꯩꯅꯣ ꯃꯁꯛꯅ ꯃꯁꯛ ꯊꯤꯕ ꯑꯩ ꯑꯣꯏꯗꯤ ꯅꯍꯟꯅ ꯇꯣꯛꯅꯈ꯭ꯔꯅꯤ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯑꯗꯨꯕꯨ ꯃꯌꯥ ꯏꯆꯧ ꯆꯧꯔꯒ ꯁꯥꯕꯤꯗꯨ ꯃꯥꯜꯂꯤ ꯍꯦꯔꯥ ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯥꯏꯃꯟꯗ꯭ꯔꯥ ꯍꯥꯏꯇꯥꯕꯅꯤ ꯀꯩꯅꯣ ꯃꯥꯒꯤ ꯃꯁꯛꯀꯤ ꯑꯃꯥꯟꯕ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯏꯇꯥꯎ ꯅꯪ ꯑꯃꯀꯣ ꯅꯍꯥꯟꯈꯩꯗꯤ ꯅꯪꯕꯨ ꯃꯥꯁꯦ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ ꯀꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗꯥꯏ ꯍꯣ ꯑꯗꯨꯅ ꯅꯪꯒ ꯈꯪꯅꯕ ꯀꯧꯕꯅꯤꯅ ꯊꯤꯔꯁꯨ ꯍꯥꯏꯗ ꯌꯥꯗꯕꯒꯤ ꯐꯖꯩ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯈꯪꯂꯕ ꯂꯣꯏꯔꯦꯍꯦ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯑꯅꯤ ꯀꯥꯏꯅꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯕꯅꯤꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗꯨꯗ ꯍꯦꯛꯇ ꯍꯥꯏꯇꯥꯕ ꯅꯠꯇ꯭ꯔꯣ ꯌꯥꯔꯦ ꯇꯣꯛꯑꯣ ꯑꯩ ꯍꯧꯖꯤꯛ ꯀꯣꯛ ꯌꯥꯝꯅ ꯁꯥꯔꯤꯕꯖꯥꯠꯅꯤ ꯀꯔꯤꯒꯤ ꯀꯣꯛ ꯁꯥꯕꯅꯣ ꯉꯁꯤ ꯍꯧꯖꯤꯛ ꯃꯥꯒ ꯎꯅꯗꯧꯔꯤꯕ ꯑꯁꯤꯅ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯒꯗꯕꯅꯤ ꯍꯣꯔꯦꯟ ꯃꯥꯒ ꯎꯅꯕꯒ ꯅꯪꯅ ꯍꯥꯏꯗꯣꯏꯁꯤ ꯑꯩꯈꯣꯏ ꯑꯅꯤ ꯇꯣꯛꯅꯔꯁꯤ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯕ ꯅꯨꯄꯤ ꯑꯃ ꯑꯩ ꯈꯪꯅꯔꯦ ꯅꯪꯁꯨ ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯂꯣ ꯑꯩꯁꯨ ꯅꯪꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯂꯒꯦ ꯅꯪꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯔꯣ ꯑꯩꯁꯨ ꯃꯥꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒꯦ ꯑꯩ ꯆꯠꯂꯒꯦ ꯁꯨꯃꯥꯏꯅ ꯍꯥꯏꯔꯝꯂꯒ ꯅꯃꯥꯏꯗꯣ ꯐꯠ ꯂꯩꯔꯒ ꯐꯠ ꯂꯥꯛꯀꯗꯕ ꯈꯪꯂꯕ꯭ꯔꯥ ꯑꯣꯟꯊꯣꯛꯄ ꯅꯪ ꯑꯃ ꯌꯥꯔꯦ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯍꯦꯛ ꯂꯩꯊꯣꯛꯂꯨꯕꯗ ꯂꯝꯕꯤ ꯅꯥꯀꯜꯗ ꯅꯨꯄꯤ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯏ ꯃꯈꯣꯏ ꯑꯅꯤ ꯈꯪꯕ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ ꯑꯦ ꯍꯥꯏꯗꯨꯅ ꯆꯞ ꯍꯦꯛ ꯂꯦꯞꯄꯒ ꯌꯦꯡꯉꯤ ꯅꯨꯄꯤ ꯑꯗꯨꯅ ꯂꯝꯍꯥꯡ ꯑꯗꯨꯗ ꯑꯗꯨꯝꯅ ꯂꯩꯔꯝꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯉꯛꯂꯤꯕꯅꯤ ꯊꯝꯕꯥꯜ ꯊꯝꯆꯦꯠ ꯌꯣꯜꯂꯤꯕ ꯃꯧ ꯅꯍꯥ ꯅꯨꯄꯤ ꯑꯗꯨꯅ ꯅꯨꯄꯥ ꯑꯅꯤ ꯑꯗꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯄꯥꯈꯪ ꯁꯥ ꯉꯥꯏꯈꯣꯅꯦ ꯑꯃꯨꯛꯇ ꯊꯝꯕꯥꯜ ꯊꯝꯆꯦꯠ ꯈꯔ ꯂꯩꯔꯤ ꯂꯩꯈꯨꯋꯣ ꯑꯃꯨꯛꯇ ꯅꯨꯄꯥ ꯑꯅꯤ ꯑꯗꯣ ꯃꯨꯟꯅ ꯑꯃꯨꯛ ꯌꯦꯡꯅꯩ ꯑꯗꯨꯒ ꯍꯥꯏꯅꯩ ꯃꯤꯗꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯤꯔꯣꯜ ꯉꯥꯡꯉꯦꯕ ꯃꯆꯥꯔ ꯀꯩꯅꯣ ꯑꯃꯁꯨ ꯄꯝꯃꯤꯁꯤꯗꯤ ꯃꯤ ꯑꯣꯏꯅꯤ ꯑꯩꯗꯤ ꯑꯍꯥꯟꯕ ꯎꯕꯗ ꯁ꯭ꯋꯥꯏ ꯍꯦꯛ ꯂꯥꯎꯗꯣꯔꯦ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛꯀ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦꯅꯦ ꯅꯇꯩꯃꯁꯦ ꯑꯄꯤꯛꯄ ꯑꯉꯥꯡꯁꯤꯒ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯂꯩꯅꯤꯡꯗ꯭ꯔꯗꯨꯅ ꯇꯧꯕꯅꯤ ꯅꯈꯣꯏ ꯑꯅꯤꯅ ꯃꯁꯤ ꯑꯃꯨꯛꯇ ꯂꯩꯕꯤꯈꯣ ꯌꯥꯝꯕꯁꯨ ꯅꯠꯇ꯭ꯔꯦ ꯑꯁꯨꯝꯅ ꯏꯐ ꯐꯖꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯁꯤꯗ ꯄꯥꯈꯪ ꯑꯅꯤ ꯑꯗꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯆꯪꯁꯤꯜꯂꯛꯏ ꯅꯛꯅ ꯌꯦꯡꯂꯨꯕꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯗꯣ ꯍꯦꯛ ꯎꯔꯛꯏ ꯑꯃꯗꯤ ꯃꯊꯃꯣꯏꯗ ꯉꯥꯎꯈ꯭ꯔꯦ ꯑꯉꯥꯎꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤ ꯃꯥꯕꯨ ꯌꯦꯡꯅ ꯃꯇꯣꯝꯇ ꯍꯥꯏꯖꯩ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯀꯅꯥꯒꯤ ꯅꯨꯄꯤꯕꯨ ꯑꯣꯏꯔꯤꯒꯕ ꯃꯥꯅ ꯂꯩꯁꯥꯔꯤꯀꯥꯟꯗ ꯑꯩꯒ ꯍꯦꯛ ꯊꯦꯡꯅꯔꯝꯂꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅꯤ ꯑꯁ ꯉꯥꯎꯔꯦꯗ ꯑꯩꯗꯤ ꯃꯧ ꯅꯍꯥ ꯑꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯥꯝꯕꯁꯨ ꯅꯠꯇ꯭ꯔꯦ ꯅꯈꯣꯏ ꯑꯅꯤꯅ ꯂꯣꯏꯅ ꯍꯦꯛ ꯂꯩꯈ꯭ꯔꯣ ꯍꯣꯏ ꯏꯇꯩꯃ ꯂꯩꯖꯔꯒꯦ ꯑꯗꯣ ꯏꯇꯩꯃ ꯂꯝꯍꯥꯡ ꯑꯁꯤꯗ ꯅꯍꯥꯟꯈꯩꯁꯨ ꯊꯦꯡꯅꯕ ꯎꯗꯦ ꯂꯥꯏꯔꯕ ꯍꯥꯏꯕꯗꯣ ꯑꯁꯤꯅꯤꯗ ꯅꯣꯡꯃꯅ ꯑꯃꯗ ꯆꯠꯂꯒ ꯌꯣꯜꯂꯨꯅꯤ ꯅꯣꯡꯃꯗ ꯑꯃꯗ ꯑꯃꯨꯛ ꯆꯠꯂꯒ ꯌꯣꯜꯂꯨꯅꯤ ꯑꯁꯤ ꯉꯥꯛꯇꯅꯤ ꯑꯄꯤꯛꯄ ꯏꯆꯥ ꯑꯁꯤꯒ ꯍꯤꯡꯕ ꯉꯝꯅꯕ ꯋꯥꯅ ꯍꯣꯠꯅꯖꯔꯤ ꯍꯥꯏꯁꯤꯕꯨ ꯏꯇꯩꯃꯒꯤ ꯏꯄꯨꯔꯣꯏꯕꯗꯤ ꯂꯩꯇꯕ꯭ꯔꯥ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛꯄꯨꯗꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯌꯥꯔꯦ ꯃꯥꯗꯣ ꯍꯤꯡꯕꯗꯤ ꯍꯤꯡꯂꯤꯀꯣ ꯍꯤꯡꯂꯒ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯌꯥꯔꯦ ꯍꯥꯏꯁꯤꯕꯨ ꯀꯩ ꯍꯥꯏꯅꯣ ꯏꯇꯩꯃ ꯈꯥꯏꯅꯔꯦ ꯍꯥꯏꯕꯅꯤꯗ ꯃꯥꯒꯤ ꯋꯥꯁꯦ ꯄꯥꯅꯤꯡꯗꯦꯗ ꯑꯩ ꯈꯪꯗꯦꯗ ꯇꯧꯔꯤꯕꯁꯤ ꯏꯆꯥ ꯑꯄꯤꯛꯄꯁꯤꯒ ꯍꯦꯛ ꯌꯥꯎꯔꯝꯗ꯭ꯔꯕꯗꯤ ꯏꯔꯥꯏꯕꯒꯤꯅꯤ ꯈꯟꯗꯨꯅ ꯅꯨꯄꯥ ꯄꯥꯈꯪ ꯑꯃꯗ ꯍꯦꯛ ꯂꯩꯔꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯁꯤꯅ ꯍꯦꯛ ꯌꯦꯠꯇꯨꯅ ꯂꯩꯔꯤ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯕꯁꯤ ꯋꯥꯇꯥꯁꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯏ ꯀꯩꯅꯣ ꯏꯇꯩꯃ ꯁꯛꯁꯨ ꯂꯥꯏꯔꯦꯝꯕꯤꯗꯧꯅ ꯐꯖꯩ ꯑꯉꯥꯡꯕꯨ ꯀꯩꯅꯣ ꯑꯉꯥꯡ ꯌꯥꯎꯔꯁꯨ ꯌꯨꯝ ꯄꯥꯟꯕ ꯌꯥꯏꯅ ꯍꯩꯃ ꯑꯣꯟꯊꯣꯛꯄ ꯑꯉꯥꯡ ꯌꯥꯎꯔꯒ ꯀꯃꯥꯏꯅ ꯌꯨꯝ ꯑꯃꯨꯛ ꯄꯥꯟꯗꯣꯏꯅꯣ ꯃꯤꯅ ꯐꯅ ꯉꯥꯡꯅꯔꯣꯏꯗ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯅꯁꯨ ꯀꯩꯁꯨ ꯏꯆꯥ ꯆꯥꯄꯣꯛ ꯑꯁꯤꯕꯨ ꯂꯨꯅ ꯈꯜꯂꯣ ꯃꯗꯨꯗꯤ ꯃꯤꯗ ꯂꯩꯔꯦꯗ ꯅꯨꯄꯥ ꯑꯃꯗꯨꯅ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯑꯁ ꯅꯪꯁꯤꯗꯤ ꯐꯔꯛ ꯇꯥꯏꯍꯦ ꯁꯨꯝ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯅꯨꯄꯤꯗꯨꯅ ꯍꯣ ꯀꯥꯏꯗꯦꯗ ꯂꯩꯕꯛꯀꯤꯅꯤ ꯈꯜꯂꯒ ꯌꯦꯡꯕ ꯇꯥꯕꯅꯤ ꯑꯗꯣ ꯏꯕꯨꯡꯉꯣ ꯁꯥ ꯁꯤꯒꯤ ꯊꯝꯕꯥꯜ ꯊꯝꯆꯦꯠꯈꯩꯗꯣ ꯂꯧꯔꯣꯗꯣ ꯍꯣꯏ ꯏꯇꯩꯃ ꯂꯩꯖꯔꯒꯦ ꯁꯦꯜꯕꯨ ꯀꯌా ꯄꯤꯔꯝꯃꯣ ꯍꯥꯏꯅꯣ ꯂꯨꯄꯥ 20ꯇꯅꯤ 20 ꯈꯛꯇꯪ ꯄꯤꯔꯝꯃꯣ ꯄꯥꯈꯪ ꯑꯅꯤꯗꯨ ꯃꯗꯨꯕꯨ ꯂꯩꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯈ꯭ꯔꯦ ꯐꯝꯂꯝꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯥꯒꯤ ꯌꯣꯟꯒꯗꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯣꯏꯔꯕꯗ ꯏꯕꯥꯒꯤ ꯊꯣꯏꯕ ꯌꯥꯔꯦꯁꯦ ꯍꯧꯖꯤꯛꯇꯤ ꯏꯕꯥ ꯏꯆꯥ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯑꯁꯣꯡꯕ ꯃꯔꯛ ꯑꯗꯨꯗ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯍꯦꯛꯇ ꯆꯪꯈ꯭ꯔꯦ
Nupi ani khakni chingda singbu chali lairaba ngakani makhoi ani. Ho ita yatpada kaino amuk toiba una wana mayam sina songchu songkre somse aina somda changloisi haina haijabani khudang se I buthok laba kaino somdana hinjang afaba phangi tawbanida. Ho adu oisu sukka su e tanba ama yawe haiba. Haima nangi se kiriba haibadurane haiduna no I amaduna chaplepi. Ho saphabi tinki laikidabi nangumbi natrabado aidi. Ho ai yauri kaidawrage nong phadoksu mafam hongtokpa yai kaino asomdadi amok toiba mi mayamna chikna jainaba ngamhaude somda ꯏꯀꯣꯝ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇꯪ ꯏꯅꯤꯡ ꯇꯝꯅ ꯁꯤꯡꯖꯥ ꯌꯥꯟꯕ ꯑꯁꯤꯅ ꯐꯠꯇ꯭ꯔꯣ ꯑꯩꯗꯤ ꯃꯁꯤꯅ ꯃꯐꯔꯦꯍꯦ ꯑꯇꯣꯞꯄ ꯃꯤ ꯂꯩꯕꯒꯤ ꯁꯥꯃꯤꯟꯁꯨ ꯑꯃꯠꯇ ꯐꯪꯗꯦ ꯇꯧꯔꯤꯁꯦ ꯁꯤꯕꯨ ꯑꯩꯕꯨ ꯑꯁ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯇꯟꯖꯩꯍꯦ ꯍꯥꯏ ꯑꯣꯟꯊꯣꯛꯅ ꯋꯥ ꯉꯥꯡꯈ꯭ꯔꯦ ꯉꯥꯡꯗꯨꯅ ꯂꯩꯔꯅꯨ ꯂꯥꯛꯑꯣ ꯊꯦꯡꯈꯤꯕꯅ ꯍꯥꯟꯈꯤꯕ ꯇꯥꯔꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯣ ꯆꯠꯂꯣ ꯑꯩ ꯑꯗꯨꯝ ꯅꯇꯨꯡ ꯏꯟꯖꯔꯛꯀꯦ ꯌꯥꯅꯤ ꯅꯨꯄꯤ ꯑꯃꯗꯨ ꯃꯈꯣꯡ ꯑꯃꯨꯛ ꯊꯥꯡꯖꯤꯟꯈ꯭ꯔꯦ ꯎꯅꯥ ꯋꯥꯅꯥꯁꯤꯡꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯆꯠꯂꯤ ꯍꯥꯟꯅ ꯃꯈꯣꯏꯅ ꯁꯤꯡ ꯌꯥꯝ ꯇꯣꯏꯅ ꯆꯟꯅꯕ ꯃꯐꯝ ꯑꯗꯨꯗꯤ ꯇꯣꯏꯅ ꯁꯨꯝ ꯆꯟꯁꯤꯜꯂꯛꯄꯒꯤ ꯑꯗꯨꯒ ꯃꯤꯅ ꯁꯨꯝ ꯌꯥꯝꯁꯤꯜꯂꯛꯄꯒ ꯁꯤꯡꯖꯥ ꯃꯄꯨꯜ ꯑꯃ ꯀꯣꯛꯊꯣꯡ ꯐꯥꯅꯕ ꯊꯤꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏ ꯑꯗꯨꯅ ꯍꯦꯛꯇ ꯑꯁꯣꯝꯗ ꯑꯣꯏꯅ ꯃꯈꯣꯏ ꯑꯅꯤ ꯍꯥꯏꯗꯣꯛꯂꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯄꯥꯛꯅ ꯍꯦꯛꯇ ꯆꯠꯄꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯍꯧꯅꯗꯨꯅ ꯆꯠꯄꯅꯤ ꯑꯃꯔꯣꯝꯗ ꯃꯐꯝ ꯑꯁꯤꯗ ꯑꯀꯤ ꯑꯈꯪꯒꯤ ꯋꯥꯔꯤꯁꯨ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯑꯃꯅ ꯍꯧꯅ ꯅꯣꯛꯂꯛꯏ ꯃꯥꯒꯤ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯎꯃꯪ ꯑꯗꯨ ꯄꯨꯝꯅꯤꯜ ꯍꯦꯛ ꯅꯤꯜꯂꯤ ꯆꯠꯂꯝꯕ ꯅꯨꯄꯤ ꯑꯅꯤꯗꯨ ꯆꯞ ꯂꯦꯞꯄꯤ ꯇꯨꯡ ꯊꯪꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯈꯣꯟꯖꯦꯜ ꯑꯗꯨꯕꯣ ꯏꯇꯥ ꯍꯧꯖꯤꯛꯀꯤ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯃꯤꯅꯤ ꯀꯩꯅꯣ ꯃꯤꯅ ꯅꯣꯛꯄꯩꯅꯤ ꯀꯩꯅꯣꯗ ꯃꯤꯅꯕꯨ ꯑꯁꯨꯛ ꯀꯟꯅ ꯅꯣꯛꯄ ꯍꯧꯅꯕ꯭ꯔꯥ ꯃꯤ ꯃꯥꯟꯗꯦ ꯍꯧꯖꯤꯛꯀꯤꯗꯣ ꯎꯃꯪ ꯑꯁꯦ ꯄꯨꯝꯅꯤꯜ ꯍꯦꯛ ꯅꯤꯜꯂꯤ ꯑꯁ ꯅꯪꯒꯤ ꯋꯥꯈꯜꯅꯅꯤ ꯏꯕꯦꯝꯃ ꯅꯪ ꯉꯁꯤ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯅꯍꯥꯟꯈꯩꯒ ꯁꯨꯛꯃꯥꯟ ꯃꯥꯟꯅꯗꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯈꯪꯗ꯭ꯔꯦꯗ ꯑꯩ ꯍꯜꯍꯧꯕꯅ ꯐꯗꯣꯏꯔꯥ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ ꯀꯔꯤꯒꯤ ꯍꯟꯈꯤꯕ ꯄꯨꯂꯞ ꯂꯥꯛꯃꯤꯟꯅꯔꯒ ꯀꯩꯅꯣ ꯍꯟꯈꯤꯕꯒ ꯌꯥꯔꯣꯏ ꯅꯪ ꯁꯨꯝ ꯆꯤꯡꯅꯔꯛꯑꯦ ꯑꯩ ꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯃꯥꯕꯨ ꯍꯦꯛꯇ ꯆꯤꯡꯉꯤ ꯃꯗꯨꯗ ꯍꯥꯏ ꯑꯩ ꯁꯨꯝ ꯂꯥꯛꯆꯒꯦꯍꯦ ꯈꯨꯠꯁꯤ ꯊꯥꯗꯣꯛꯑꯣ ꯅꯪꯗꯣ ꯁꯨꯝ ꯆꯤꯡꯅꯔꯛꯑꯕ ꯂꯩꯍꯧꯒꯗꯕ ꯌꯥꯝꯅ ꯃꯥꯜꯂꯤ ꯑꯁ ꯅꯪ ꯁꯤꯗꯤꯕ ꯁꯦ ꯊꯥꯗꯣꯛꯑꯣꯕ ꯐꯠ ꯊꯥꯗꯣꯛꯏ ꯇꯟꯖꯥꯗꯨꯗ ꯑꯃꯨꯛꯀꯁꯨ ꯈꯦꯛꯅ ꯂꯥꯎꯅ ꯅꯨꯄꯤ ꯑꯗꯨ ꯅꯣꯛꯂꯛꯏ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯃ ꯄꯨꯝꯅꯤꯜ ꯍꯦꯛ ꯅꯤꯜꯂꯤ ꯅꯨꯄꯤ ꯑꯃꯗꯣ ꯍꯦꯟꯅ ꯑꯗꯨꯝ ꯀꯤꯔꯛꯏ ꯍꯤꯡꯆꯥꯕꯤꯗꯣ ꯀꯩꯅꯣ ꯑꯁ ꯑꯩ ꯉꯝꯖꯔꯔꯣꯏ ꯍꯜꯂꯁꯤ ꯂꯥꯛꯑꯣ ꯃꯤ ꯂꯩꯗꯤ ꯑꯣꯏꯔꯝꯅꯤ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯃꯤꯁꯨ ꯁꯤꯡ ꯆꯟꯕ ꯂꯥꯛꯗꯤ ꯑꯣꯏꯔꯝꯅꯤꯕ ꯅꯪꯅ ꯂꯣꯏꯅ ꯈꯪꯂꯣꯏꯍꯦ ꯑꯩꯅ ꯍꯥꯏꯁꯦ ꯆꯨꯝꯗꯣꯏꯅꯤ ꯏꯕꯦꯝꯃ ꯂꯥꯛꯑꯣꯁꯦ ꯑꯁ ꯑꯩ ꯁꯨꯝ ꯇꯜꯂꯦꯃꯤ ꯍꯜꯂꯁꯤ ꯌꯥꯔꯦ ꯍꯥꯟꯅꯒꯤ ꯃꯐꯝꯗꯨꯗ ꯁꯤꯡ ꯑꯗꯨꯝ ꯆꯟꯖꯔꯨꯔꯁꯤꯗ ꯅꯪꯀꯣ ꯅꯪ ꯅꯨꯄꯤ ꯑꯣꯟꯊꯣꯛꯅ ꯃꯥꯟꯖꯗꯦꯍꯦ ꯃꯤꯁꯨ ꯁꯤꯡ ꯆꯜꯂꯤ ꯑꯣꯏꯔꯝꯅꯤꯌꯦ ꯂꯥꯛꯑꯣꯁꯦ ꯑꯩ ꯇꯜꯂꯦꯃꯤ ꯑꯩ ꯀꯤꯖꯔꯦ ꯍꯥꯏꯕ ꯅꯕꯦꯝꯃ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯌꯥꯎꯔꯤꯕꯁꯤꯗꯤ ꯀꯤꯅꯨ ꯂꯥꯛꯑꯣꯁꯦ ꯏꯁꯥꯗ ꯊꯥꯡꯁꯨ ꯌꯥꯎꯔꯤꯁꯤꯗꯕꯨ ꯀꯩꯒꯤ ꯀꯤꯗꯣꯏꯅꯣ ꯍꯥꯏꯕ ꯂꯥꯛꯑꯣꯁꯦ ꯊꯦꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯅꯝꯆꯤꯡ ꯑꯃꯨꯛ ꯆꯤꯡꯉꯤ ꯑꯅꯤꯗꯣ ꯆꯠꯃꯤꯟꯅꯩ ꯑꯃꯗꯤ ꯆꯠꯅꯤꯡꯗ꯭ꯔꯕꯅꯤ ꯇꯁꯦꯡꯅ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯅꯣꯛꯂꯝꯕ ꯅꯨꯄꯤ ꯑꯗꯨꯅꯤ ꯎꯔꯤ ꯑꯃꯗ ꯐꯝꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯍꯥꯏꯐꯦꯠ ꯍꯥꯏꯗꯨꯅ ꯅꯣꯝꯗꯨꯅ ꯁꯥꯟꯅꯔꯤ ꯑꯃꯨꯛꯁꯨ ꯃꯊꯟꯇ ꯄꯦꯟꯅ ꯅꯣꯛꯏ ꯌꯦꯡꯕꯗ ꯅꯨꯄꯤꯗꯨ ꯆꯍꯤ 50ꯃꯨꯛꯀꯤ ꯅꯨꯄꯤ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯃꯁꯥꯏ ꯀꯛꯏ ꯁꯥꯏ ꯀꯛꯂꯤꯕ ꯑꯗꯨꯅꯗꯤ ꯃꯍꯥꯛ ꯑꯗꯣ ꯌꯨꯝꯕꯥ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯗ꯭ꯔꯤ ꯍꯥꯏꯅ ꯇꯥꯛꯂꯤ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕꯤ ꯅꯨꯄꯤ ꯑꯃꯈꯛꯅꯤ ꯆꯍꯤ 50ꯃꯨꯛ ꯁꯨꯈ꯭ꯔꯕꯁꯨ ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯑꯣꯏꯔꯤ ꯑꯗꯨꯁꯨ ꯂꯩꯁꯥꯕꯤ ꯇꯁꯦꯡꯂꯤꯕꯤꯅꯤ ꯑꯁꯤꯒꯨꯝꯕ ꯃꯤꯕꯨ ꯇꯥꯏꯕꯪꯅ ꯍꯥꯏꯅꯩ ꯅꯨꯔꯥꯕꯤ ꯃꯤꯔꯣꯜꯆ ꯀꯌꯥꯒꯤ ꯋꯥꯔꯤꯗꯤ ꯅꯕꯦꯝꯃ ꯑꯩꯅ ꯈꯪꯉꯤꯗꯣ ꯀꯅꯥꯒꯤ ꯊꯃꯣꯏ ꯀꯥꯏꯈꯤꯕꯒꯤ ꯋꯥꯔꯤ ꯅꯨꯡꯁꯤꯅ ꯄꯟꯊꯨꯡ ꯌꯧꯈꯤꯗꯕꯒꯤ ꯋꯥꯔꯤ ꯍꯅꯨꯕ ꯑꯃꯅ ꯂꯣꯟꯅ ꯅꯨꯄꯤ ꯀꯣꯏꯔꯝꯕꯒꯤ ꯋꯥꯔꯤ ꯍꯨꯔꯥꯟꯕ ꯑꯃꯅ ꯃꯤꯒꯤ ꯆꯥꯛꯈꯨꯝꯗ ꯆꯪꯂꯒ ꯆꯦꯡꯐꯨ ꯑꯃ ꯊꯥꯡꯈꯤꯕꯒꯤ ꯋꯥꯔꯤ ꯅꯕꯦꯝꯃ ꯑꯩꯗꯤ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨꯒꯅꯦ ꯑꯩ ꯂꯥꯏꯔꯦꯝꯕꯤꯗꯤ ꯅꯠꯇꯦꯀꯣ ꯂꯥꯏ ꯀꯥꯏꯗꯣ ꯑꯣꯏꯔꯝꯂꯗꯤ ꯑꯩꯅ ꯑꯁꯨꯝꯅ ꯂꯦꯜꯂꯤꯕ ꯑꯁꯦ ꯈꯛ ꯂꯩꯔꯝꯃꯣꯏ ꯂꯩꯋꯥ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯊꯃꯣꯏꯅ ꯄꯥꯝꯖꯕ ꯃꯍꯥꯛ ꯑꯗꯣ ꯅꯥꯟꯊꯣꯛꯄ ꯉꯝꯗ ꯇꯥꯞ ꯍꯦꯛ ꯐꯥꯗꯨꯅ ꯑꯩꯅ ꯅꯝꯂꯩ ꯂꯩꯁꯤꯜꯂꯝꯒꯗꯕꯅꯤ
ꯃꯗꯨꯃꯛꯁꯨ ꯑꯣꯏꯍꯧꯗ꯭ꯔꯕꯅꯤ ꯑꯩ ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯦꯜꯂꯤꯕ ꯑꯁꯤꯅꯤ ꯍꯧꯖꯤꯟꯈꯤ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯂꯩꯗꯤ ꯂꯦꯞꯄ ꯂꯩꯇ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏ ꯀꯥꯏꯕꯒꯤ ꯋꯥꯔꯤꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯤꯡꯁꯤꯡꯂꯛꯏ ꯅꯤꯡꯁꯤꯡꯕꯅ ꯍꯦꯟꯅ ꯑꯗꯨꯝ ꯊꯃꯣꯏꯗ ꯍꯦꯟꯅ ꯃꯩꯁꯥ ꯂꯥꯡꯂꯛꯂꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯍꯦ ꯂꯥꯏ ꯂꯥꯏ ꯅꯪꯅꯅꯤꯀꯣ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯑꯄꯥꯝꯕ ꯃꯍꯥꯛꯄꯨ ꯂꯝꯂꯥꯟꯕꯤ ꯀꯅꯥ ꯑꯃꯒꯤ ꯑꯣꯏꯍꯟꯈꯤꯕ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯅꯪꯅꯅꯦ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯕꯤꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯉꯁꯤꯁꯨ ꯈꯣꯡꯐꯝ ꯍꯣꯡꯗ ꯊꯃꯣꯏ ꯑꯅꯤꯂꯣꯡꯗ ꯂꯩꯔꯤ ꯂꯦꯞꯂꯤ ꯉꯥꯏꯔꯤ ꯈꯜꯂꯤ ꯄꯥꯝꯂꯤ ꯅꯨꯡꯁꯤꯔꯤ ꯎꯅꯤꯡꯂꯤ ꯈꯣꯏꯗꯥꯔꯤꯌꯦ ꯑꯩ ꯅꯪꯒꯤ ꯅꯨꯔꯥꯕꯤꯅꯦ ꯅꯨꯔꯥꯕꯤ ꯇꯨꯡꯗꯒꯤ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯄ꯭ꯔꯄꯞ ꯆꯪꯁꯤꯜꯂꯛꯂꯒ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯌꯨ ꯅꯪ ꯀꯅꯥꯅꯣ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯅꯪ ꯀꯅꯥꯅꯣ ꯐꯝꯂꯤꯕ ꯅꯨꯄꯤ ꯑꯗꯣ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯛꯏ ꯃꯇꯨꯡꯗ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯅꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯣ ꯃꯍꯥꯛ ꯎꯏ ꯍꯥꯏ ꯑꯦ ꯀꯩꯗꯧꯔꯒꯦ ꯑꯩ ꯃꯤꯅꯤ ꯀꯔꯤ ꯑꯣꯏꯅ ꯅꯈꯣꯏ ꯑꯅꯤꯅ ꯈꯜꯂꯨꯔꯒꯦ ꯅꯪ ꯃꯤꯅꯦꯕ ꯃꯥꯅꯤ ꯀꯩꯅꯣ ꯂꯥꯏꯅꯤ ꯀꯥꯏꯅ ꯈꯜꯂꯨꯔꯕꯣ ꯑꯩꯁꯦ ꯀꯔꯤ ꯈꯨꯅꯣꯛ ꯆꯥꯅꯣꯛꯅꯣ ꯍꯥꯏꯕ ꯎꯃꯪ ꯑꯁꯦ ꯄꯨꯝꯅꯤꯟ ꯍꯦꯛ ꯅꯤꯜꯂꯤ ꯍꯥꯏꯕ ꯅꯣꯛꯏꯅꯤ ꯀꯩꯅꯣ ꯅꯣꯛꯏꯅꯤ ꯄꯦꯟꯅ ꯑꯃꯨꯛꯇꯪ ꯅꯣꯛꯀꯦ ꯍꯥꯏꯅ ꯈꯜꯂꯛꯄꯁꯦ ꯀꯨꯏꯔꯕꯅꯤ ꯑꯗꯨꯒꯤ ꯄꯦꯟꯅ ꯅꯣꯛꯊꯣꯛꯄ ꯑꯦ ꯀꯩꯅꯣꯝꯅꯤꯗꯅ ꯀꯅꯥꯅ ꯀꯔꯤ ꯍꯔꯥꯎꯗꯅ ꯅꯪꯅ ꯑꯗꯨꯛ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯂꯤꯕ ꯍꯣ ꯑꯩꯅ ꯅꯣꯛꯂꯤꯕꯗꯣ ꯅꯨꯡꯉꯥꯏꯕꯒꯤ ꯅꯣꯛꯄꯅꯤꯗꯤ ꯅꯈꯣꯏ ꯑꯅꯤꯗ ꯀꯅꯥꯅ ꯍꯥꯏ ꯍꯣ ꯑꯩꯅ ꯅꯣꯛꯂꯤꯕꯗꯣ ꯁꯦ ꯊꯃꯣꯏ ꯑꯁꯦ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯕꯒꯤ ꯅꯣꯛꯏꯕꯅꯤ ꯈꯪꯉꯕ꯭ꯔꯥ ꯃꯥꯒꯤ ꯋꯥꯇꯥ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯑꯗꯣ ꯍꯥꯏꯐꯦꯠ ꯉꯛꯅ ꯌꯦꯡꯅꯩ ꯀꯔꯤꯅꯣ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤꯕꯣ ꯇꯥꯕ ꯌꯥꯔꯤꯕ ꯋꯥꯔꯣ ꯑꯁꯤꯕꯣ ꯅꯨꯄꯤꯗꯨꯗ ꯌꯦꯡꯗꯨꯅ ꯊꯃꯣꯏ ꯀꯥꯏꯔꯒꯕꯨ ꯅꯣꯛꯄ ꯍꯧꯅꯕ꯭ꯔꯥ ꯅꯪꯕꯨ ꯑꯉꯥꯎꯕꯤꯔꯣ ꯆꯠꯊꯣꯛꯀꯣ ꯑꯩꯕꯨ ꯑꯉꯥꯎꯕꯤꯔ ꯀꯥꯏꯅ ꯉꯥꯎꯖꯗꯦ ꯈꯣꯏ ꯑꯁ ꯌꯦꯡꯉꯨꯅꯦ ꯁꯛꯇꯥꯃꯛꯅꯤ ꯀꯩꯅꯣ ꯅꯃꯥꯏ ꯅꯃꯤꯠꯀ ꯏꯈꯨꯏ ꯈꯨꯏꯔꯒ ꯁꯥꯏꯒ ꯀꯛꯂꯤꯕ ꯑꯗꯨꯕꯨ ꯀꯩ ꯆꯥꯟꯅꯔꯤꯒꯦ ꯍꯩꯃ ꯂꯩꯁꯥꯕꯤꯅ ꯁꯥꯏ ꯀꯛꯇ꯭ꯔꯗꯤ ꯀꯩꯅꯣ ꯐꯖꯗ꯭ꯔꯣꯁꯦ ꯍꯥ ꯅꯪꯕꯨ ꯂꯩꯁꯥꯕꯤ ꯃꯥꯅꯤ ꯀꯩꯅꯣ ꯑꯩꯁꯦ ꯂꯩꯁꯥꯕꯤꯅꯦ ꯃꯥꯟꯗ꯭ꯔꯕ꯭ꯔꯣ ꯐꯖꯕꯅꯤꯗ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯋꯥꯁꯤꯗ ꯂꯩꯁꯥꯕꯤ ꯑꯅꯤ ꯑꯗꯣ ꯄꯦꯟꯅ ꯍꯦꯛꯇ ꯅꯣꯛꯏ ꯃꯇꯧ ꯑꯗꯨꯗ ꯈꯪꯂꯥꯎ ꯂꯥꯎꯏ ꯍꯩ ꯀꯔꯤ ꯆꯥꯒꯦ ꯍꯥꯏꯅ ꯅꯣꯛꯏꯅꯣ ꯇꯥꯅꯤꯡꯗꯦꯅꯦꯍꯦ ꯅꯈꯣꯏ ꯑꯅꯤ ꯁꯤꯗ ꯀꯅꯥꯅ ꯂꯥꯛꯑꯣ ꯍꯥꯏꯒꯦ ꯆꯪꯂꯛꯀꯅꯨ ꯆꯠꯂꯣ ꯑꯩꯅꯦ ꯊꯃꯣꯏ ꯀꯥꯏꯕꯒꯤ ꯄꯦꯟꯅ ꯑꯃꯨꯛꯇꯪꯒ ꯅꯣꯛꯍꯧꯈꯤꯒꯦ ꯆꯥꯅꯃꯛꯀꯤ ꯅꯪꯗꯤ ꯑꯉꯥꯎꯕꯤꯅꯤꯅ ꯇꯁꯦꯡꯅ ꯅꯪ ꯉꯥꯎꯔꯤ ꯑꯩꯈꯣꯏꯗꯤ ꯅꯪꯁꯦ ꯂꯥꯏꯅꯤ ꯀꯥꯏꯅ ꯈꯜꯂꯒ ꯆꯪꯂꯛꯄꯅꯤ ꯑꯉꯥꯎꯕꯤ ꯑꯣꯏꯔꯝꯅꯤ ꯅꯪꯗꯤ ꯏꯇꯥ ꯆꯠꯁꯤ ꯀꯥꯟꯅꯗꯦ ꯁꯤꯡ ꯆꯟꯕ ꯆꯠꯁꯤ ꯍꯣꯏ ꯂꯥꯛꯑꯣ ꯊꯦꯡꯈꯤꯅꯕꯅꯤ ꯑꯩꯗꯤ ꯀꯌꯥꯗ ꯀꯤꯔꯨꯔꯤ ꯌꯦꯡꯉꯨꯅꯦ ꯑꯗꯨꯒꯗꯤ ꯑꯁ ꯅꯣꯛꯇꯧꯗ ꯉꯥꯏꯔꯤ ꯂꯥꯛꯑꯣ ꯌꯥꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯣ ꯃꯈꯣꯡ ꯊꯥꯡꯈꯤ ꯃꯁꯤꯗ ꯎꯔꯤꯕ ꯐꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯥꯅꯕ ꯃꯑꯣꯡꯗ ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ ꯍꯣ ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯕꯨ ꯑꯉꯥꯎꯕꯤꯅꯦꯅ ꯈꯟꯖꯕ ꯁꯥꯔꯤꯗꯣ ꯍꯥꯏꯕꯤꯒꯦꯅꯦꯍꯦ ꯑꯩꯗꯤꯅꯦ ꯅꯨꯔꯥꯕꯤꯅꯦ ꯅꯨꯔꯥꯕꯤ ꯅꯨꯔꯥꯕꯤ ꯈꯪꯂꯕ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯅꯨꯄꯤ ꯑꯅꯤ ꯑꯗꯣ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯑꯗꯣ ꯆꯞ ꯂꯦꯞꯄꯤ ꯃꯆꯤꯜ ꯑꯗꯨꯗ ꯑꯁꯨꯝꯅ ꯁꯣꯜꯂꯤ ꯅꯨꯔꯥꯕꯤ ꯍꯥꯏꯕ ꯑꯁꯤ ꯁꯣꯟꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯁꯠ ꯇꯨꯡ ꯍꯟꯅ ꯂꯩꯊꯣꯔꯛꯏ ꯑꯃꯨꯛ ꯌꯦꯡꯊꯣꯔꯛꯄꯗ ꯍꯧꯖꯤꯛꯇ ꯎꯔꯤꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯍꯧꯕ ꯅꯨꯄꯤ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯅ ꯎꯗ꯭ꯔꯦ ꯃꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯄꯥꯈꯠꯂꯤ ꯑꯦ ꯀꯩꯅꯣ ꯍꯧꯖꯤꯛꯇ ꯑꯁꯤꯗ ꯐꯝꯍꯧꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯂꯩꯕ ꯎꯗꯤꯌꯦ ꯏꯇꯥ ꯂꯩꯇꯤꯌꯦ ꯑꯩꯁꯨ ꯎꯗꯤꯌꯦ ꯃꯥꯅ ꯍꯧꯖꯤꯛꯇ ꯍꯥꯏꯔꯝꯈꯤꯕ ꯑꯗꯨꯒ ꯑꯣꯟꯊꯣꯛꯅ ꯊꯨꯅ ꯂꯩꯔꯝꯗꯦꯗ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯃꯥꯕꯨ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯅꯨꯔꯥꯕꯤꯅꯤ ꯍꯥꯏꯔꯝꯂꯒ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕ ꯑꯩ ꯁꯨꯝ ꯆꯤꯡꯅꯔꯛꯂꯦ ꯃꯍꯥꯛ ꯁꯣꯏꯗꯅ ꯂꯥꯏ ꯑꯣꯏꯅꯤ ꯑꯁꯨꯛ ꯊꯨꯅ ꯃꯤꯅ ꯃꯪꯕ ꯍꯧꯅꯗꯦ ꯃꯥ ꯁꯣꯏꯗꯅ ꯂꯥꯏ ꯑꯣꯏꯅꯤ ꯂꯥꯏ ꯍꯥꯏꯕ ꯆꯠꯍꯧꯔꯁꯤ ꯂꯥꯛꯑꯣ ꯑꯩ ꯌꯥꯝꯅ ꯀꯤꯖꯔꯦ ꯁꯦ ꯆꯠꯍꯧꯔꯁꯤ ꯂꯥꯛꯑꯣꯕ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯃꯗꯤ ꯉꯛꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯆꯠꯂꯁꯦ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯁꯦ ꯆꯠꯂꯁꯦ ꯍꯥꯏꯕ ꯍꯩꯃꯥ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ ꯃꯈꯨꯠ ꯈꯨꯗꯥꯡ ꯑꯗꯨꯗ ꯇꯥꯞ ꯄꯥꯏꯗꯨꯅ ꯃꯥꯕꯨ ꯍꯦꯛꯇ ꯆꯤꯡꯗꯨꯅ ꯄꯨꯈꯤ ꯃꯑꯣꯡ ꯑꯃꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯎꯈꯤꯕ ꯑꯗꯨ ꯅꯣꯡꯅ ꯊꯤꯠꯂꯤ ꯉꯥꯏꯍꯥꯛ ꯇꯥꯔꯨꯔꯕ ꯃꯇꯨꯡꯗ ꯀꯣꯔꯧꯍꯟꯕꯒꯤ ꯃꯉꯥꯜꯅ ꯈꯖꯤꯛ ꯂꯤꯊꯣꯔꯛꯄ ꯃꯇꯝꯅꯤ ꯆꯤꯡꯌꯥꯗꯅ ꯅꯣꯡꯖꯥꯕꯤ ꯊꯣꯛꯂꯤ ꯂꯝꯄꯥꯛ ꯑꯗꯨꯗ ꯇꯥꯕꯨꯅꯨ
mahak mathanta phamduna nongjabi adubu yengli mabukningda khalli ngasini ko wana ngaijarakpa numito ngasigi nongjabi asibu yengduna pamubu mahakki matung inaduna chatkani haibani ko adubu pumnamak aremba tari nongjabi ki phajabasu ngasidi ifamda maichak piba oina thoklari aigi thamoigi nongjabi se aduma mangkhrasan makhoi anigi waithongnabana ai makni haina khallagi matang asida chinglembasu phachangsilai lepna hairei nongjabi thoklaga nangna thanda yengba karigi aibu kawba lakte ainadi nangbu adum kawba natra tabanu chinglembaga amuk hana onsinaduna wari sakhraroi haina khankrabani phamlamba ado phok haugatli aduga makhong thangduna chatli maduda chinglembana nongjabina mangkhijingida nangna karigi haugatuna chatliba tabanuna khummi yenglaroigi mapok asimagi nongjabi ai yengkhar karigi madudi nangdi nongjabi thokpase yengba yamna pamjaba daine maduna matam amagi warini lohonglamdaida chathokpa phatti yumda adum lengdana leibiba yadabra ikhang khangawdana nongjabi tholakpa asida lampa asida nang leiramgani haiduna nangga wari saba laklibani hauzik aiga wari sananingai maram amata lekte lei karigi leitani aigi lohongmase nangna sinamkiba natabra ainasu nafamda wa ama haigani wafam ase nangnasu yagadabani kari mata haidana kanaba karisu phangnaroy aina lohonglaba matungda nangsu lohonggadabani talemba aigi mapok asidi aduma satna leimaida kenkhrasanu nongjabi saktamnabu kayam kuina uba phangani mutlamlai thaumaigumba punsini laije iriksu khikbiraganu nungsigi ipapta thamoigi ithakna hobadi punsi ase maningtamu haibani aisu aigi thokpa punsi amada hingkhari talemba geifabada oibiyu aigi itabu luna chana tawbiyuko asumna hairamduna tabanu chenduna chatkre mathangi numitni chinglemba amadi langlen makhoi anigi lohongbu numitni langlena mathamoida khalli aina tawkodoriba asibu chumlibra ai ase oijaba thiba misak haibada oirabra aina lohonglaga itagi punsina kari oigani kathokpa nungsiba asibu asengba nungsibra aidi supnatangi mahaki mamida ngaujabani makhoi anigi senglaba thamoi anigi marakta aina lamlanba am oi aibu asumnamak luhongbugi phizol ase setpa taradra somdana lambi aduda chinglembana luhongbugi phizol setuna makhoi mayam ama nupi mayum tamna lai tabanuna yumgi sangoi adugi ahoba makhol amada mamit nama ushinduna lona yengli mitludagi pirang kaya amasu maningtamna sintharai pamuba mahakna luhongbagi phizol setpa adubu ubada muhaki thamoidi yening thana mirai biramlaba kurau mopalgumna ngaikhre ikhutna lengjaba kunno parengna talemba pamuba nangi ngaksamda hukjage haina ningol pukningna khanjagibani adubu talemba aigi mabok asidadi nongdamba mahakna tambiramdre kairaba thamoigi luknungdagi sintharakliba chingjam laija asina nangdabudi nungsiri haibado taklasanu kathokpa nungsibana aigi thamoise nausum oina thembiramlasanu tabanu maithong pumba maksin pamuba mahakna mahaki kharai thongal mapa adubu lana chatkiba adu lona chepthaduna yengduna leihawi ngaihaki matungni luhongpham aduda wafam ama wa launarei luhonggadawriba nupi langlen adu mathanta thangna thinjinjaduna siduna leiramle mahakna sibana adumak luhongba kaire numit kharanigi matungni inga thagi nongjabina mayek sengna irang langna machu taret kaloinana thokli chingsangna pom aduda thokli lampak adudana chinglemba amadi tabanu ani phamli makhoi ani tumina leini thokliba nongjabigi sakdam adubu munna yengduna leinajai ngaihaki matungni chinglembana asumna hairei ngasi mutkiba tarabasu nongmadi shoidana amuk tholakigani aduga aina yekliba nongjabigi sakdam asisu amuk loishingani asi haiduna angauba jebang adubu puthorei
ꯌꯦꯛꯄ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕ ꯅꯣꯡꯖꯥꯕꯤ ꯑꯗꯨꯕꯨ ꯀꯥꯏꯔꯦꯟ ꯃꯇꯨ ꯑꯗꯨꯅ ꯌꯦꯛꯄ ꯂꯣꯏꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯇꯕꯥꯅꯨ ꯃꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯨꯔꯕ ꯇꯨꯡꯗ ꯇꯕꯥꯅꯨꯅ ꯍꯥꯏꯔꯛꯏ, ꯐꯖꯔꯦ, ꯃꯄꯨꯡ ꯐꯥꯕ ꯅꯣꯡꯖꯥꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯆꯤꯡꯂꯦꯝꯕꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯌꯦꯛꯂꯛꯄ ꯅꯣꯡꯖꯥꯕꯤꯒꯤ ꯁꯛꯇꯝ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯌꯦꯛꯄ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ꯫ ꯆꯤꯡꯂꯦꯝꯕꯅ, ꯁꯦ, ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯑꯣꯏꯔꯕꯅꯤ꯫ ꯑꯩꯉꯣꯟꯗ ꯊꯝꯂꯒ ꯀꯔꯤ ꯀꯥꯟꯅꯒꯗꯣꯏꯕ? ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯐꯛꯂꯥꯡꯗ ꯄꯥꯛꯅ ꯊꯦꯠꯇꯨꯅ ꯊꯝꯁꯤ꯫ ꯀꯔꯤꯒꯤ? ꯑꯗꯨꯕꯨꯔꯣ, ꯅꯪ ꯑꯩ ꯅꯨꯡꯁꯤ ꯁꯩꯍꯧ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯅꯕ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯑꯩꯅ ꯃꯁꯤ ꯌꯦꯛꯄ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯑꯗꯣ ꯇꯕꯥꯅꯨ, ꯑꯩ ꯋꯥ ꯑꯃ ꯍꯥꯏꯌꯨꯔꯥ? ꯍꯥꯏꯌꯣ꯫ ꯉꯁꯤ ꯊꯣꯛꯂꯤꯕ ꯅꯣꯡꯖꯥꯕꯤꯁꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯣꯡꯖꯥꯕꯤꯅꯣ? ꯑꯗꯨꯕꯨꯔꯣ, ꯏꯉꯥ ꯊꯥꯗ ꯊꯣꯛꯄ ꯅꯣꯡꯖꯥꯕꯤꯅꯤ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯗꯨ ꯅꯠꯇꯦ꯫ ꯑꯗꯨꯗꯤ ꯀꯔꯤ? ꯅꯪ ꯑꯩ ꯄꯨꯟꯁꯤ ꯂꯩꯄꯨꯜ ꯁꯦꯝꯅꯕ ꯅꯣꯡꯖꯥꯕꯤ꯫ ꯇꯕꯥꯅꯨꯅ ꯏꯀꯥꯏꯅ ꯃꯥꯏꯊꯣꯡ ꯑꯗꯨ ꯂꯩꯃꯥꯏꯗ ꯂꯨꯛꯊꯗꯨꯅ ꯂꯩꯈꯤ꯫ ꯆꯤꯡꯂꯦꯝꯕꯅ, ꯋꯥꯁꯛ ꯑꯃꯒꯤ ꯊꯧꯋꯤꯜꯁꯤꯡꯅ ꯅꯪ ꯑꯩꯒꯤ ꯁꯦꯡꯂꯕ ꯅꯨꯡꯁꯤ ꯂꯝꯕꯤ ꯑꯁꯤꯕꯨ ꯃꯥꯡꯍꯟꯈꯤꯕ ꯉꯝꯒꯗꯕ ꯅꯠꯇꯦ꯫ ꯀꯔꯤꯒꯤꯅꯣ ꯇꯕꯥꯅꯨ, ꯅꯪꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯍꯜꯂꯤꯕ ꯑꯁꯤꯕꯨ? ꯇꯥꯂꯦꯝꯕ, ꯑꯩꯒꯤ ꯏꯇꯥ ꯂꯪꯂꯦꯟꯗꯣ ꯑꯩꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯈ꯭ꯔꯕꯅꯤ꯫ ꯑꯩꯅ ꯃꯍꯥꯛꯄꯨ ꯃꯩꯔꯤꯅꯨꯡꯗ ꯂꯪꯁꯤꯟꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯃꯗꯨ ꯄꯨꯝꯕ ꯍꯧꯈ꯭ꯔꯦ꯫ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯋꯥꯀꯠꯅ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯕꯨ ꯑꯃꯨꯛ ꯋꯥꯍꯟꯕꯤꯔꯒꯅꯨ꯫ ꯅꯪꯒꯤ ꯃꯤꯠꯅ ꯎꯔꯤꯕ ꯑꯩ ꯑꯁꯤꯗꯤ ꯋꯥꯔꯝꯂꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ? ꯅꯪꯇꯒꯤ ꯋꯥꯈꯜꯗ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯂꯦꯜꯂꯤꯕ ꯄꯨꯟꯁꯤꯅꯤ꯫ ꯅꯪꯇꯅ ꯋꯥꯖꯅꯕ ꯁꯤꯟꯈꯤꯕ ꯅꯠꯇ꯭ꯔꯥ? ꯏꯔꯥ ꯂꯩꯇ ꯑꯩꯕꯨꯁꯨ ꯄꯥꯡꯗꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯍꯟꯈꯤꯕ ꯅꯠꯇꯕ꯭ꯔꯥ? ꯃꯥꯅꯤ, ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯏꯔꯥꯜꯅꯤ꯫ ꯃꯔꯨꯞ ꯑꯃꯒꯤ ꯅꯨꯡꯁꯤꯕꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯌꯣꯠꯂꯤꯡ ꯊꯥꯡꯍꯟꯈꯤꯕꯅꯤ꯫ ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯇꯝꯂꯝꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯁꯤ꯫ ꯉꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯅꯪ ꯑꯩ ꯑꯃꯨꯛ ꯎꯅꯔꯦꯗꯅ꯫ ꯁꯦ, ꯃꯤꯠꯀꯤ ꯄꯤꯔꯣ ꯇꯩꯊꯣꯛꯂꯣ꯫ ꯊꯣꯛꯂꯤꯕ ꯅꯣꯡꯖꯥꯕꯤ ꯑꯁꯤꯕꯨ ꯑꯣꯏꯅ ꯌꯦꯡꯂꯁꯤ꯫ ꯇꯕꯥꯅꯨ ꯃꯈꯨꯠ ꯑꯗꯨꯅ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯑꯗꯨ ꯇꯩꯊꯣꯛꯏ꯫ ꯆꯤꯡꯂꯦꯝꯕꯅ ꯇꯕꯥꯅꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, ꯇꯕꯥꯅꯨ, ꯅꯪ ꯉꯁꯤꯗꯤ ꯅꯌꯨꯝꯗ ꯍꯟꯈ꯭ꯔꯒꯅꯨ꯫ ꯀꯔꯤꯒꯤ? ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤ ꯅꯠꯇ꯭ꯔꯣ ꯅꯪ ꯑꯩꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯛꯈꯤꯕꯗꯣ? ꯉꯁꯤꯗꯤ ꯑꯌꯦꯛꯄ ꯅꯣꯡꯖꯥꯕꯤꯒꯤ ꯁꯛꯇꯝꯁꯨ ꯃꯄꯨꯡ ꯐꯥꯔꯦ꯫ ꯇꯥꯂꯦꯝꯕ, ꯑꯩ ꯏꯐꯝꯗꯒꯤ ꯅꯥꯊꯩꯒꯦ ꯑꯃꯨꯛ ꯈꯜꯂꯒꯅꯨ꯫ ꯁꯦ, ꯑꯩꯒꯤ ꯂꯦꯡꯖꯨꯝꯁꯤꯗ ꯉꯥꯊꯔꯛꯎ, ꯑꯗꯨꯒ ꯅꯣꯡꯖꯥꯕꯤ ꯑꯁꯤꯕꯨ ꯌꯦꯡꯁꯤ꯫ ꯅꯣꯡꯖꯥꯕꯤ ꯑꯁꯤꯅ ꯃꯥꯡꯈ꯭ꯔꯕ ꯇꯨꯡ ꯑꯩꯈꯣꯏ ꯑꯅꯤ ꯑꯩꯒꯤ ꯌꯨꯝꯗ ꯆꯠꯈ꯭ꯔꯁꯤ꯫ ꯇꯕꯥꯅꯨ ꯃꯕꯨꯛꯅꯤꯡ ꯑꯗꯨꯅ ꯄꯥꯝꯖꯔꯨꯕ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅ ꯃꯃꯥꯏ ꯑꯃꯨꯛ ꯂꯩꯕ ꯉꯝꯗ꯭ꯔꯤ꯫ ꯄꯥꯈꯪ ꯃꯥꯒꯤ ꯌꯥꯋꯥ ꯑꯗꯨꯗ ꯐꯝꯂꯤꯕ ꯑꯗꯨ ꯃꯅꯥꯛ ꯇꯝꯅ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯆꯤꯡꯂꯦꯝꯕꯒꯤ ꯑꯣꯏ ꯊꯪꯕ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯇꯞꯅ ꯉꯥꯊꯩ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯆꯤꯡꯌꯥꯗ ꯊꯣꯛꯂꯤꯕ ꯅꯣꯡꯖꯥꯕꯤ ꯑꯗꯨꯕꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯖꯩ꯫ ꯊꯣꯛꯂꯤꯕ ꯅꯣꯡꯖꯥꯕꯤ ꯑꯗꯨꯁꯨ ꯑꯁꯨꯝ ꯃꯃꯤ ꯁꯥꯝꯈ꯭ꯔꯤ꯫ ꯅꯣꯡꯖꯥꯕꯤ ꯑꯗꯨꯅ ꯃꯥꯡꯈ꯭ꯔꯕꯗ ꯃꯈꯣꯏ ꯑꯅꯤ ꯍꯧꯒꯠꯂꯛꯏ꯫ ꯆꯤꯡꯂꯦꯝꯕꯅ ꯇꯕꯥꯅꯨꯕꯨ ꯃꯈꯨꯠ ꯈꯨꯖꯦꯡ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯃꯌꯨꯝ ꯇꯥꯕ ꯂꯝꯕꯤ ꯑꯗꯨꯗ ꯄꯨꯈ꯭ꯔꯤ꯫ ꯇꯕꯥꯅꯨꯁꯨ ꯄꯥꯕꯨꯡ ꯃꯥꯒꯤ ꯍꯩꯅꯥ ꯃꯇꯨꯡ ꯏꯟꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯏꯟꯅꯈ꯭ꯔꯤ꯫ ꯃꯃꯩ ꯃꯀꯣꯛ ꯁꯝꯅꯗꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤꯅ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯃꯀꯣꯛ ꯉꯥꯎꯍꯜꯂꯤ꯫ ꯄꯨꯝꯅꯃꯛ ꯃꯪꯂꯥꯟ ꯑꯃꯒꯨꯝꯅꯁꯨ ꯐꯥꯎꯍꯜꯂꯤ꯫ ꯇꯞꯅ ꯊꯥꯅꯤꯜ ꯍꯧꯒꯠꯂꯛꯏ꯫ ꯇꯨꯝꯂꯨꯔꯦ꯫ ꯐꯅ ꯀꯨꯏꯅ ꯃꯍꯥꯛ ꯇꯨꯝꯊꯔꯨꯔꯦ꯫ ꯃꯪꯂꯥꯟ ꯀꯌꯥ ꯑꯃꯁꯨ ꯃꯊꯪ ꯃꯪꯂꯨꯔꯦ꯫ ꯃꯪꯐꯥꯎꯅꯔꯛꯄꯗ ꯑꯃꯨꯛ ꯃꯁꯥꯒꯤ ꯑꯅꯥꯕꯒꯤ ꯆꯩꯅꯥ ꯑꯗꯣ ꯐꯥꯎꯔꯛꯏ, ꯈꯪꯂꯛꯏ, ꯅꯥꯔꯛꯏ꯫ ꯏꯁꯣꯟ ꯁꯣꯟꯊꯔꯕ, ꯏꯁꯨꯛ ꯁꯨꯛꯊꯔꯕ ꯍꯛꯆꯥꯡ ꯑꯃꯒꯤ ꯐꯤꯕꯝꯗ ꯃꯍꯥꯛ ꯂꯩꯔꯤ꯫ ꯂꯦꯡꯂꯤ ꯄꯥꯜꯂꯤ ꯄꯨꯝꯕ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯁꯣꯏꯗꯅ ꯃꯁꯛ ꯈꯪꯕꯤꯔꯝꯒꯅꯤ꯫ ꯍꯥꯏ ꯍꯨꯝꯂꯤꯕ ꯎꯅꯥ ꯋꯥꯅꯥꯁꯤꯡꯅ ꯃꯥꯒꯤꯗꯃꯛ ꯑꯋꯥꯕ ꯏꯁꯩ ꯁꯛꯄꯤꯔꯤ꯫ ꯃꯗꯨꯕꯨ ꯇꯥꯔꯒ ꯊꯥꯅꯤꯜꯅ ꯄꯣꯊꯥꯖꯔꯤ꯫ ꯃꯌꯨꯝ ꯄꯥꯟꯗꯅ ꯂꯦꯜꯂꯛꯈꯤ, ꯄꯥꯟꯈꯤꯗ꯭ꯔꯤ ꯑꯗꯨꯃꯛ꯫ ꯆꯍꯤ 50 ꯍꯦꯜꯂꯞ ꯂꯩꯔꯤ꯫ ꯅꯤꯡꯕ ꯀꯥꯏꯈꯤꯕ ꯑꯃꯅ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯑꯁꯨꯝꯅ ꯂꯩꯍꯜꯂꯤ꯫ ꯃꯥꯒꯤ ꯊꯃꯣꯏ ꯀꯅꯥ ꯑꯃꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯄꯤꯊꯣꯛꯈꯤꯗ꯭ꯔꯤ꯫ ꯃꯥꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯛꯄ ꯃꯤꯁꯛ ꯑꯃꯁꯨ ꯂꯩ, ꯃꯗꯨꯗꯤ ꯃꯇꯝ ꯑꯃꯒꯤ ꯃꯥꯒꯤ ꯊꯃꯣꯏꯒ ꯆꯥꯟꯅꯔꯝꯕ, ꯅꯨꯡꯁꯤꯅꯔꯝꯕ ꯋꯥꯡꯂꯦꯝꯕꯒꯤ ꯃꯆꯥꯅꯨꯄꯥ ꯃꯣꯔꯥꯝꯕ ꯑꯗꯨꯅꯤ꯫ ꯌꯨꯝꯗꯨꯗ ꯃꯍꯥꯛ ꯃꯊꯟꯇ ꯂꯩꯕꯅꯤ꯫ ꯑꯗꯨꯝꯅ ꯈꯜꯂꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯄꯥꯜꯗꯒꯤ ꯀꯧꯔꯛꯏ, ꯍꯣꯏꯅꯦ, ꯑꯩ ꯂꯥꯛꯑꯦ ꯍꯥꯏꯔꯒ ꯃꯣꯔꯥꯝꯕ ꯏꯃꯨꯡꯗ ꯐꯠ ꯆꯪꯁꯤꯜꯂꯤ꯫ ꯏꯃꯨꯡ ꯑꯁꯤꯒ ꯃꯍꯥꯛꯀ ꯀꯔꯤꯁꯨ ꯃꯔꯤ ꯊꯣꯛꯅꯕ ꯅꯠꯇꯦ꯫ ꯅꯣꯡꯃ ꯄꯪꯀꯨꯏ ꯀꯨꯏꯗ꯭ꯔꯤ ꯃꯇꯝꯗꯣ ꯂꯝꯕꯤꯗ ꯊꯥꯅꯤꯜ ꯂꯩꯃꯒ ꯊꯦꯡꯅꯈꯤ꯫
ꯋꯥꯡꯂꯦꯝꯕꯅ ꯃꯥꯕꯨ ꯊꯥꯅꯤꯜ ꯍꯥꯏꯅ ꯀꯧꯖꯕꯅꯤ꯫ ꯃꯣꯔꯥꯝꯕ ꯐꯠ ꯆꯪꯁꯤꯜꯂꯒ ꯇꯨꯝꯂꯨꯔꯕꯣ ꯏꯅꯦꯕꯣ? ꯑꯩ ꯂꯥꯛꯏꯅꯦ꯫ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯛꯆꯥꯡꯕꯨ ꯈꯔ ꯐꯒꯠꯄ꯭ꯔꯅꯤ ꯏꯅꯦ? ꯆꯥꯛ ꯏꯁꯤꯡꯗꯤ ꯉꯔꯥꯡꯁꯨ ꯆꯥꯈꯤꯗꯦ, ꯑꯩ ꯈꯔ ꯊꯣꯡꯉꯨꯔꯥ? ꯌꯥꯔꯅꯤꯗ ꯏꯕꯨꯡꯉꯣ, ꯏꯅꯦ ꯀꯔꯤꯁꯨ ꯆꯥꯅꯤꯡꯗ꯭ꯔꯦ꯫ ꯈꯔꯗꯤ ꯆꯥꯁꯤ ꯀꯩꯅꯣ ꯏꯅꯦ, ꯅꯠꯇ꯭ꯔꯗꯤ ꯍꯛꯆꯥꯡꯗꯣ ꯁꯨꯀꯟ ꯍꯦꯛ ꯀꯟꯈꯠꯂꯔꯣꯏ꯫ ꯆꯥꯅꯤꯡꯗꯗꯅ ꯇꯧꯕꯅꯤꯅꯦ, ꯍꯌꯦꯡ ꯆꯥꯅꯤꯡꯂꯀꯥꯟꯗ ꯆꯥꯔꯒꯦ꯫ ꯑꯩ ꯈꯔ ꯊꯣꯡꯕꯤꯔꯨꯒꯦ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯃꯗꯨꯗ ꯊꯥꯅꯤꯜꯅ ꯉꯥꯏꯈꯣ, ꯑꯃꯨꯛꯇ ꯉꯥꯏꯈꯣ꯫ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯀꯩꯗꯧꯔꯒꯦ ꯏꯅꯦ? ꯅꯪꯅ ꯑꯩꯉꯣꯟꯗ ꯏꯅꯦ ꯏꯅꯦ ꯍꯥꯏꯅ ꯀꯧꯕꯗꯣ ꯉꯁꯤꯗꯒꯤ ꯀꯧꯔꯒꯅꯨ, ꯃꯤꯀꯨꯞ ꯑꯁꯤꯗꯒꯤ ꯂꯣꯏꯔꯕꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯁꯦ ꯏꯅꯦ? ꯀꯧꯔꯒꯅꯨ, ꯃꯗꯨꯒꯤ ꯃꯤꯡꯗꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯀꯧꯔꯒꯅꯨ꯫ ꯃꯔꯝꯗꯣ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨꯅ꯫ ꯁꯣꯏꯗꯅ ꯍꯥꯏꯒꯅꯤ, ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯏꯒꯅꯤ꯫ ꯑꯗꯨꯗꯤ ꯑꯩꯅ ꯀꯔꯤ ꯃꯤꯡꯒꯧ ꯀꯧꯗꯣꯏꯕ? ꯃꯁꯤꯗ ꯊꯥꯅꯤꯜ ꯆꯣꯛꯊꯔꯝꯕ ꯃꯥꯒꯤ ꯍꯛꯆꯥꯡ ꯑꯗꯣ ꯏꯇꯦꯛ ꯇꯦꯛꯈꯠꯄ ꯑꯃꯒꯤ ꯃꯑꯣꯡꯗ ꯃꯥꯏꯊꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯑꯩꯕꯨꯅꯦ ꯅꯪꯅ ꯏꯃꯥ ꯅꯨꯔꯥꯕꯤ ꯀꯧ꯫ ꯉꯛꯅ ꯃꯣꯔꯥꯝꯕꯅ ꯀꯔꯤꯒꯤꯅꯣ ꯃꯗꯨꯗꯤ? ꯀꯧꯗ ꯀꯧꯅꯦ ꯑꯉꯥꯎꯕ, ꯑꯩꯁꯦ ꯅꯃꯥꯒꯨꯝꯕꯅꯤꯅꯦ꯫ ꯏꯃꯥ ꯅꯨꯔꯥꯕꯤ ꯍꯥꯏꯕ? ꯅꯨꯡꯁꯤꯅ ꯑꯃꯨꯛꯇ ꯀꯧꯁꯤ꯫ ꯅꯪꯅ ꯅꯨꯡꯁꯤꯅ ꯀꯧꯕꯗꯨ ꯇꯥꯔꯒ ꯑꯩꯒꯤ ꯅꯥꯔꯕ ꯍꯛꯆꯥꯡ ꯇꯨꯞꯊꯔꯕ ꯑꯁꯦ ꯇꯦꯛꯈꯠꯄ꯭ꯔꯥ ꯌꯦꯡꯒꯦ꯫ ꯃꯣꯔꯥꯝꯕ ꯃꯥꯒꯤ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯗꯕꯒꯨꯝ ꯐꯥꯎꯔꯛꯏ꯫ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡ ꯑꯃ ꯃꯉꯣꯟꯗꯒꯤ ꯇꯥꯒꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯈꯜꯂꯨꯗꯦ꯫ ꯅꯨꯡꯁꯤꯕꯅꯤ ꯀꯩꯗꯧꯒꯦ ꯃꯇꯝꯗꯣ, ꯅꯪꯅ ꯈꯪꯗ ꯇꯧꯕꯅꯤ꯫ ꯑꯩ ꯀꯩꯁꯨ ꯅꯪꯉꯣꯟꯗ ꯑꯍꯦꯟꯕ ꯋꯥ ꯍꯥꯏꯔꯣꯏꯗ꯫ ꯊꯥꯏꯅ ꯉꯁꯤꯗꯒꯤ ꯆꯍꯤ 30ꯃꯨꯛꯀꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ, ꯅꯣꯡꯃ ꯂꯤꯒꯦ ꯅꯪꯁꯨ ꯈꯪꯖꯍꯧ꯫ ꯀꯔꯤ ꯋꯥꯔꯤꯅꯣ? ꯉꯁꯤ ꯂꯤꯕꯤꯔꯣ꯫ ꯍꯩꯃꯥ, ꯅꯨꯡꯁꯤꯅ ꯀꯧ ꯍꯥꯏꯔꯒ ꯀꯣꯊꯗꯨꯅ ꯂꯩꯔꯤꯅꯤ꯫ ꯑꯁꯨꯝꯅ ꯋꯥ ꯀꯣꯊꯕꯁꯦ ꯃꯥꯗꯤ ꯌꯥꯝꯅ ꯄꯥꯝꯖꯈꯤꯗꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯀꯝꯗꯧꯔꯤꯕꯅꯣ? ꯁꯦ ꯅꯨꯡꯁꯤꯅ ꯑꯃꯨꯛꯇ ꯑꯩꯕꯨꯅꯦ ꯏꯃꯥ ꯅꯨꯔꯥꯕꯤ ꯀꯧꯋꯣ ꯇꯥꯒꯦ꯫ ꯃꯗꯨꯒꯤ ꯃꯔꯝꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯌꯨ, ꯂꯤꯕꯤꯌꯨ, ꯇꯥꯛꯄꯤꯌꯨ꯫ ꯏꯟꯊꯣꯛꯄꯅꯤꯗꯀꯣ ꯅꯪꯁꯦ, ꯑꯩ ꯍꯧꯖꯤꯛ ꯀꯩꯁꯨ ꯁꯤꯈꯤꯔꯣꯏ ꯀꯩꯗꯧꯒꯦ? ꯂꯤꯅꯤ, ꯅꯣꯡꯃ ꯁꯣꯏꯗꯅ ꯂꯤꯒꯅꯤ꯫ ꯁꯦ ꯀꯧꯔꯣ, ꯑꯩ ꯌꯥꯝꯅ ꯇꯥꯅꯤꯡꯂꯦ꯫ ꯃꯣꯔꯥꯝꯕ ꯃꯥꯏ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯁꯨꯝꯅ ꯀꯧꯊꯣꯛꯈꯤ, ꯏꯃꯥ ꯅꯨꯔꯥꯕꯤ꯫ ꯃꯁꯤꯕꯨ ꯇꯥꯕꯗ ꯊꯥꯅꯤꯜ ꯍꯔꯥꯎꯅ ꯅꯣꯛꯆꯩ, ꯄꯦꯟꯅ ꯅꯣꯛꯆꯩ, ꯊꯋꯥꯏ ꯇꯥꯅ ꯃꯍꯥꯛ ꯅꯣꯛꯆꯩ꯫ ꯅꯣꯛꯄꯗ ꯃꯄꯥ ꯂꯩꯇ ꯅꯣꯛꯆꯩ꯫ ꯃꯁꯥꯗ ꯑꯅꯥꯕ ꯑꯃ ꯁꯥꯒꯣꯟꯅꯔꯤ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯃꯉꯣꯟꯗ ꯂꯩꯇꯈꯩ ꯀꯥꯎꯊꯣꯛꯄ ꯃꯈꯩ ꯅꯣꯛꯆꯩ꯫ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯤꯕ ꯃꯣꯔꯥꯝꯕꯕꯨ ꯌꯦꯡꯗꯨꯅ ꯃꯊꯃꯣꯏꯗ ꯍꯥꯏꯖꯩ, ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯑꯗꯨꯉꯩꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯩ ꯑꯁꯦ ꯅꯪꯒꯤ ꯇꯥꯛꯈꯤꯔꯣꯏ꯫ ꯋꯥꯐꯝ ꯑꯁꯦ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯇꯥꯛꯈꯤꯔꯣꯏ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯇꯥꯟꯖꯥ ꯑꯗꯨꯅ ꯌꯧꯔꯛꯇ꯭ꯔꯤ ꯐꯥꯎꯕ ꯋꯥꯐꯝ ꯑꯁꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯇꯥꯛꯈꯤꯔꯣꯏ꯫ ꯍꯥꯏ, ꯅꯪꯕꯨ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ? ꯊꯝꯕꯥꯜꯅ ꯈꯨꯝꯃꯤ, ꯀꯗꯥꯏꯗꯒꯤ ꯆꯥꯛ ꯂꯣꯏꯕꯅꯣ? ꯊꯣꯡꯗ꯭ꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯣꯡꯗ꯭ꯔꯤꯕꯗꯤ ꯀꯩꯗꯧꯔꯤꯕ? ꯅꯠꯇꯦ, ꯅꯪꯕꯨ ꯀꯩꯗꯧꯔꯒ ꯂꯩꯒꯦ? ꯃꯇꯝꯁꯦ ꯊꯦꯡꯂꯕꯅꯤ, ꯁꯠ ꯊꯣꯡꯉꯨ, ꯑꯩ ꯆꯥꯛ ꯂꯥꯝꯂꯕꯅꯤ꯫ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯂꯩꯄꯨꯡꯗ ꯐꯝꯕ ꯌꯥꯕ ꯐꯝꯕꯤꯔꯨꯔꯒ ꯍꯧꯖꯤꯛꯇ ꯅꯕꯨꯛ ꯑꯗꯣ ꯂꯥꯝꯂꯛꯂꯀꯥꯟꯗ ꯌꯨꯝꯗ ꯍꯟꯖꯤꯟꯕꯤꯔꯛꯂꯤꯕꯅꯤꯅꯦ꯫ ꯊꯣꯡꯂꯅꯤ, ꯆꯥꯛ ꯌꯥꯝꯅ ꯊꯣꯡꯂꯅꯤꯕ꯫ ꯍꯥꯏ, ꯉꯥꯡꯗꯅ ꯂꯩꯔꯅꯨꯅꯦ ꯅꯪꯕꯣ, ꯁꯠ ꯊꯣꯡꯕ ꯍꯧꯒꯠꯂꯨ꯫ ꯍꯣ, ꯊꯣꯡꯅꯕ ꯆꯦꯡꯗꯣ ꯃꯔꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ, ꯀꯗꯥꯏꯗꯒꯤ ꯀꯣꯠꯂꯒ ꯍꯧꯖꯤꯛ ꯑꯩꯅ ꯆꯥꯛ ꯊꯣꯡꯗꯧꯔꯤꯒꯦ? ꯅꯠꯇꯦ, ꯅꯪꯕꯨ ꯊꯕꯛ ꯁꯨꯕ ꯆꯠꯄꯗꯥꯏꯅꯦ? ꯍꯥꯏ, ꯊꯕꯛ ꯁꯨꯕ ꯆꯠꯂꯕꯗꯤ ꯁꯦꯜ ꯐꯪꯐꯝ ꯊꯣꯛꯇ꯭ꯔꯣ? ꯍꯥꯏꯌꯨ, ꯀꯅꯥꯗ ꯁꯦꯜ ꯄꯤꯊꯣꯛꯏ? ꯅꯪ ꯍꯥꯏꯌꯨ, ꯀꯅꯥꯗ ꯄꯤꯊꯣꯛꯀꯦ? ꯍꯣ, ꯄꯤꯔꯛꯇ꯭ꯔꯦ, ꯁꯦꯜꯒ ꯑꯃꯠꯇ ꯉꯁꯤꯗꯤ ꯄꯤꯔꯛꯇ꯭ꯔꯦ꯫ ꯈꯨꯠꯁꯤꯗꯁꯨ ꯁꯦꯜ ꯁꯤꯀꯤ ꯑꯃꯠꯇ ꯂꯩꯇꯦ꯫ ꯅꯪ ꯍꯥꯏꯔꯦ, ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯃꯤꯔꯦꯝ ꯑꯣꯏꯗꯨꯅ ꯂꯩ꯫ ꯑꯩ ꯏꯊꯟꯇꯅ ꯏꯃꯨꯡ ꯑꯁꯤ ꯄꯨꯕ ꯉꯝꯗ꯭ꯔꯦ꯫ ꯏꯆꯥꯒꯤꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ, ꯅꯪꯒꯤꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ, ꯇꯁꯦꯡꯅ ꯑꯩ ꯀꯣꯛꯆꯥꯎꯕꯤ ꯀꯥꯔꯦ꯫ ꯀꯔꯝꯕ ꯃꯤꯅꯣꯅꯦ ꯃꯗꯨꯕꯣ? ꯊꯕꯛ ꯁꯨꯕꯤꯔꯒ ꯁꯦꯜ ꯄꯤꯗꯦ ꯍꯥꯏꯔꯤꯕ ꯑꯁꯤꯕꯣ? ꯊꯝꯕꯥꯜ, ꯑꯩ ꯇꯧꯒꯦꯁꯦ, ꯍꯌꯦꯡ ꯍꯦꯛꯇ ꯅꯈꯣꯏꯒꯤ ꯊꯕꯛ ꯁꯨꯐꯝ ꯑꯗꯨꯗ ꯑꯩ ꯆꯠꯀꯦ, ꯑꯗꯨꯒ ꯆꯞ ꯆꯥꯕ ꯋꯥ ꯑꯃ ꯃꯍꯥꯛꯀ ꯉꯥꯡꯅꯒꯦ꯫ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ, ꯋꯥꯆꯣꯏꯗꯣ ꯁ꯭ꯋꯥꯏꯗ ꯈꯤꯠ ꯉꯥꯡꯕꯤꯔꯅꯨ꯫ ꯉꯁꯤꯁꯤꯃꯗꯤ ꯆꯔꯥ ꯍꯦꯜꯂꯁꯤ, ꯅꯪꯅ ꯊꯣꯛꯄ ꯇꯨꯝꯒꯦꯔ ꯈꯣꯠꯀꯦꯔ ꯇꯧꯔꯣ꯫ ꯊꯝꯕꯥꯜ, ꯑꯩꯗꯤ ꯆꯔꯥ ꯍꯦꯟꯕ ꯌꯥꯔꯣꯏꯅꯦ ꯅꯪꯕꯣ꯫ ꯉꯁꯥꯏ ꯑꯌꯨꯛꯁꯨ ꯆꯥꯛ ꯄꯨꯛ ꯊꯟꯅ ꯆꯥꯈꯤꯕ ꯅꯠꯇꯦ, ꯃꯗꯨ ꯅꯪ ꯈꯪꯍꯧꯔꯤꯕ ꯅꯠꯇ꯭ꯔꯣ?
ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯆꯔꯥ ꯍꯦꯜꯂꯣ ꯀꯥꯏꯗꯅ ꯆꯠꯂꯨ ꯀꯅꯥꯗꯒꯤꯅꯣ ꯍꯪꯕ꯭ꯔꯥ ꯄꯨꯕ꯭ꯔꯥ ꯇꯧꯔꯨꯆꯣ ꯅꯨꯡꯉꯥꯏꯗꯀꯣ ꯅꯪꯒꯤ ꯃꯄꯣꯛꯁꯦ ꯅꯪꯗꯧꯅ ꯑꯩꯁꯨ ꯑꯣꯏꯖꯅꯤꯡꯈ꯭ꯔꯦꯗ ꯑꯩꯗꯧꯅ ꯑꯣꯏꯌꯨ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯆꯦꯡꯂ ꯆꯥꯛꯂ ꯈꯔ ꯍꯪꯂꯨꯆꯣ ꯍꯥꯏꯕꯅꯤꯅꯦ ꯍꯣ ꯅꯨꯄꯥ ꯑꯩꯅ ꯍꯪꯂꯨꯔꯕꯁꯨ ꯀꯅꯥ ꯑꯃꯠꯇꯅ ꯆꯦꯡ ꯈꯨꯌꯥ ꯑꯃ ꯄꯤꯔꯛꯀꯗꯕ ꯅꯠꯇꯦ ꯃꯤꯉꯣꯟꯗ ꯍꯪꯕꯗꯅ ꯁꯦ ꯃꯥꯏ ꯑꯁꯦ ꯊꯝꯐꯝ ꯂꯩꯇ꯭ꯔꯕꯅꯤ ꯏꯀꯥꯏꯕꯅ ꯂꯣꯏꯔꯕꯅꯤ ꯈꯪꯂꯕ꯭ꯔꯥ ꯅꯪꯅ ꯏꯀꯥꯏꯔꯒꯅ ꯅꯃꯥꯏ ꯑꯗꯨꯗ ꯐꯤ ꯑꯃꯅ ꯍꯦꯛ ꯈꯨꯝꯖꯤꯜꯂꯨ ꯑꯗꯨꯒ ꯍꯪꯂꯨꯆꯣ ꯍꯔꯦ ꯉꯝꯖꯔꯔꯣꯏ ꯅꯪꯅ ꯃꯤꯔꯦꯝ ꯑꯣꯏꯔꯤꯕ ꯊꯕꯛ ꯁꯨꯗ꯭ꯔꯤꯕꯗꯣ ꯁꯨꯔꯒ ꯆꯥꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯕꯗꯤ ꯈꯟꯗꯦ ꯃꯤꯉꯣꯟꯗꯒꯤ ꯅꯤꯔꯒ ꯆꯥꯕꯗ ꯅꯄꯨꯟꯁꯤꯗꯣ ꯃꯤꯈꯛ ꯑꯣꯏꯔꯣꯏꯀꯣ ꯑꯩ ꯃꯤ ꯑꯣꯏꯔꯤꯕ ꯑꯁꯤꯗꯤ ꯑꯩꯕꯨ ꯃꯤ ꯅꯠꯇꯦ ꯀꯥꯏꯅ ꯀꯅꯥꯅ ꯍꯥꯏꯔꯒꯦ ꯍꯣ ꯃꯤꯕꯨꯗꯤ ꯑꯣꯏꯔꯤ ꯍꯥꯏꯕꯕꯨ ꯀꯥꯡꯒꯊꯥꯡ ꯑꯣꯏꯔꯕꯒꯨꯝꯕꯅꯤ ꯀꯔꯤꯁꯨ ꯍꯦꯛ ꯀꯥꯟꯅꯗ꯭ꯔꯕ ꯍꯣ ꯏꯕꯨꯡꯉꯣ ꯅꯪꯒꯨꯝꯕ ꯂꯩꯔꯒ ꯃꯥꯂꯦꯝ ꯑꯁꯦ ꯂꯨꯝꯅꯕꯅꯤ ꯍꯥꯏ ꯅꯪ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯛꯀꯗꯧꯔꯤ ꯑꯩꯗꯤ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ ꯆꯔꯥ ꯍꯦꯟꯕ ꯉꯝꯂꯣꯏꯀꯣ ꯍꯦꯟꯕ ꯉꯝꯂꯣꯏ ꯍꯥꯏꯔꯒ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯍꯨꯔꯥꯟꯒꯦꯔꯥ ꯀꯩꯗꯧꯒꯦ ꯅꯪꯅ ꯊꯣꯛꯄ ꯑꯃ ꯇꯧꯖꯔꯨꯔꯣ ꯑꯩꯗꯤ ꯇꯨꯝꯕ ꯆꯪꯂꯦ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜ ꯐꯃꯨꯡ ꯆꯪꯈꯤꯔꯝꯃꯤ ꯆꯥꯎꯇꯣꯟꯅ ꯍꯥꯏꯍꯧꯏ ꯃꯁꯤ ꯑꯁꯨꯝ ꯆꯪꯈꯤꯅꯦ ꯍꯩ ꯊꯝꯕꯥꯜ ꯅꯪꯅ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯕꯨ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯂꯦꯗ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯤꯕꯣ ꯑꯩ ꯆꯔꯥ ꯍꯦꯟꯕꯗꯤ ꯌꯥꯔꯔꯣꯏ ꯏꯇꯥꯎ ꯐꯩꯖꯥꯎ ꯍꯣꯏꯗꯔꯥ ꯇꯣꯟꯖꯥꯎ ꯍꯣꯏꯗꯔꯥ ꯑꯃ ꯍꯦꯛꯇ ꯆꯠꯂꯨꯔꯒꯦ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯆꯥꯎꯇꯣꯟ ꯃꯄꯥꯟꯗ ꯊꯣꯛꯈꯤꯔꯝꯃꯤ ꯊꯝꯕꯥꯜ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯂꯤ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕ ꯃꯆꯥ ꯑꯗꯨꯕꯨ ꯑꯃꯨꯛ ꯌꯦꯡꯉꯤ ꯊꯝꯕꯥꯜ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯨꯔꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯏ ꯏꯃꯥ ꯏꯄꯥꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯂꯩꯔꯤꯉꯩꯗꯗꯤ ꯀꯦꯅ ꯃꯧꯅ ꯂꯩꯖꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯥꯛꯀ ꯑꯁꯤꯗ ꯍꯦꯛ ꯂꯩꯔꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯑꯁꯨꯝꯅ ꯁꯨꯝ ꯑꯋꯥꯕ ꯅꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤ ꯉꯁꯤꯗꯤ ꯑꯋꯥꯕꯒꯤ ꯏꯄꯥꯛ ꯑꯁꯤꯗ ꯑꯩ ꯏꯔꯥꯛꯅꯔꯦ ꯏꯆꯥ ꯑꯁꯤꯒꯤꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ ꯑꯉꯥꯎꯕ ꯏꯄꯨꯔꯣꯏꯕ ꯑꯁꯤꯒꯤꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ ꯑꯩ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯃꯍꯥꯛꯅ ꯋꯥꯈꯜ ꯈꯖꯤꯛꯇꯪ ꯇꯥꯔꯕꯗꯤ ꯑꯁꯤ ꯌꯧꯅ ꯑꯩꯅ ꯋꯥꯔꯤꯕ ꯑꯁꯤ ꯋꯥꯔꯝꯗꯕꯁꯨ ꯌꯥꯏ ꯐꯔꯦ ꯑꯩ ꯀꯞꯇꯨꯅ ꯂꯩꯕꯅ ꯀꯥꯟꯅꯔꯣꯏ ꯃꯍꯥꯛꯅ ꯊꯕꯛ ꯁꯨꯅꯤꯡꯗ꯭ꯔꯤꯕ ꯃꯔꯤꯜ ꯇꯜꯂꯤꯕ ꯑꯁꯤ ꯑꯩꯅ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯕ ꯇꯥꯏ ꯅꯠꯇ꯭ꯔꯕꯗꯤ ꯄꯨꯟꯁꯤ ꯑꯁꯦ ꯋꯥꯅ ꯑꯁꯨꯝ ꯂꯣꯏꯁꯤꯟꯈ꯭ꯔꯒꯅꯤ ꯃꯇꯝꯁꯨ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ ꯊꯥꯅꯤꯜ ꯐꯥꯒꯤꯗꯒꯤ ꯃꯥꯒꯤ ꯐꯤꯕꯝ ꯍꯦꯟꯅ ꯑꯁꯨꯝ ꯂꯨꯁꯤꯜꯂꯛꯂꯤ ꯃꯥꯁꯨ ꯈꯪꯂꯤ ꯃꯥꯒꯤ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯦ ꯁꯣꯏꯗꯅ ꯃꯍꯥꯛ ꯁꯤꯔꯒꯅꯤ ꯍꯥꯏꯕ ꯃꯁꯥꯅ ꯈꯪꯖꯔꯤ ꯐꯃꯨꯡ ꯑꯗꯨꯗ ꯌꯥꯝꯅ ꯋꯥꯅ ꯌꯥꯇꯥꯗꯨꯅ ꯂꯩꯔꯤ ꯃꯌꯨꯝꯁꯨ ꯄꯥꯜꯍꯧꯗꯕꯅ ꯃꯆꯥ ꯃꯁꯨꯁꯨ ꯑꯃꯠꯇ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯂꯩꯇꯦ ꯂꯩꯔꯤꯕ ꯍꯥꯏꯕꯕꯨ ꯃꯣꯔꯥꯝꯕ ꯑꯗꯨ ꯈꯛꯇꯅꯤ ꯃꯣꯔꯥꯝꯕꯗꯤ ꯃꯍꯥꯛꯀ ꯃꯔꯤ ꯃꯇꯥ ꯊꯣꯛꯅꯕ ꯅꯠꯇꯦ ꯃꯍꯥꯛꯀ ꯃꯔꯤ ꯃꯇꯥ ꯑꯃꯠꯇ ꯊꯣꯛꯅꯗꯕ ꯇꯥꯔꯕꯁꯨ ꯃꯣꯔꯥꯝꯕꯅ ꯇꯥꯏꯕꯪꯗ ꯍꯦꯛ ꯐꯥꯎꯔꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯃꯥꯒꯤ ꯃꯁꯛꯇꯨ ꯃꯉꯣꯟꯗ ꯇꯥꯛꯂꯨꯗ꯭ꯔꯕꯁꯨ ꯐꯣꯡꯅ ꯃꯥꯗꯤ ꯂꯣꯟꯅ ꯀꯌꯥ ꯑꯉꯥꯡ ꯑꯗꯨꯗ ꯅꯛꯁꯤꯟꯅꯕ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ ꯍꯣꯠꯅꯕ ꯍꯥꯏꯕꯕꯨ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯉꯥꯡ ꯑꯗꯨꯒꯤ ꯉꯥꯃꯣꯛ ꯍꯦꯛ ꯂꯩꯕꯤꯔꯣꯏ ꯁꯥꯟꯅꯄꯣꯠ ꯍꯦꯛ ꯂꯩꯕꯤꯔꯣꯏ ꯇꯧꯏ ꯑꯁꯨꯝꯅ ꯑꯗꯨꯝ ꯑꯉꯥꯡ ꯑꯗꯨꯁꯨ ꯆꯥꯎꯔꯛꯈꯤ ꯍꯧꯖꯤꯛꯇꯤ ꯃꯣꯔꯥꯝꯕ ꯄꯥꯈꯪ ꯐꯥꯔꯦ ꯃꯣꯔꯥꯝꯕꯅ ꯊꯥꯅꯤꯜꯂꯩ ꯃꯃꯥꯕꯨ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥ ꯂꯩꯇ꯭ꯔꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯃꯥꯒꯤꯗꯃꯛ ꯃꯇꯝ ꯀꯌꯥ ꯀꯥꯏꯊꯣꯛꯇꯨꯅ ꯁꯦꯕꯥ ꯇꯧꯕꯅꯤ ꯍꯟꯗꯛ ꯊꯥꯅꯤꯜꯅ ꯃꯁꯥ ꯍꯦꯟꯅ ꯁꯣꯛꯆꯤꯟꯅ ꯂꯩꯈꯤꯕ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯃꯌꯨꯝꯗꯒ ꯂꯩꯇꯈꯩ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯤꯗ ꯂꯥꯛꯇꯨꯅ ꯂꯩꯔꯦ ꯑꯅꯥꯕꯒꯤ ꯁꯦꯕꯥ ꯇꯧꯔꯦ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝꯅꯤ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥ ꯑꯗꯨꯒ ꯈꯪꯗꯈꯩ ꯃꯌꯨꯝꯗꯒꯤ ꯃꯍꯥꯛ ꯑꯃꯨꯛ ꯂꯥꯛꯂꯤ ꯆꯪꯁꯤꯟꯗꯨꯅ ꯏꯃꯥ ꯑꯩ ꯂꯥꯛꯑꯦ ꯃꯤꯡꯒꯧꯁꯨ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯍꯥꯏꯅ ꯑꯣꯟꯈ꯭ꯔꯦ ꯊꯥꯅꯤꯜꯅ ꯍꯥꯏꯕꯗꯒꯤ ꯑꯣꯟꯈꯤꯕꯅꯤ ꯊꯥꯅꯤꯜ ꯇꯞꯅ ꯃꯈꯨꯠꯇꯨꯅ ꯐꯝꯃꯨ ꯂꯥꯎ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯏ ꯃꯣꯔꯥꯝꯕ ꯆꯪꯁꯤꯟꯗꯨꯅ ꯃꯅꯥꯛꯇ ꯐꯝꯊꯩ ꯊꯥꯅꯤꯜ ꯋꯥ ꯉꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯍꯩꯔꯛꯏ ꯉꯁꯤꯗꯤ ꯏꯃꯥ ꯅꯉꯣꯟꯗ ꯋꯥꯔꯤ ꯑꯃ ꯂꯤꯔꯝꯒꯦ ꯑꯩꯅ ꯅꯉꯣꯟꯗ ꯂꯤꯔꯝꯒꯦ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯅꯤ ꯋꯥꯔꯤ ꯑꯁꯦ ꯅꯪ ꯊꯥꯖꯗꯕ ꯇꯧꯒꯅꯨ ꯃꯁꯦ ꯑꯁꯦꯡꯕꯅꯤ ꯃꯣꯔꯥꯝꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ ꯂꯤꯕꯤꯌꯨ ꯏꯃꯥ ꯑꯩ ꯑꯁꯦ ꯅꯪꯕꯨ ꯄꯣꯛꯄꯤ ꯅꯃꯥ ꯑꯗꯨꯒ ꯂꯨꯅ ꯇꯤꯟꯅꯕ ꯃꯇꯥꯅꯤ ꯃꯥꯅ ꯑꯩꯕꯨꯁꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯕꯅꯤ ꯃꯣꯔꯥꯝꯕ ꯃꯨꯟꯅ ꯇꯥꯏ ꯑꯗꯨꯒꯅꯦ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯄꯥꯕꯨꯡ ꯑꯗꯨꯅ ꯑꯩꯒꯤ ꯃꯇꯝ ꯑꯃꯒꯤ ꯊꯋꯥꯏꯅꯤ ꯃꯍꯥꯛꯅ ꯊꯋꯥꯏ ꯑꯣꯏ ꯑꯩꯅ ꯍꯛꯆꯥꯡ ꯑꯣꯏ
ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯄꯨꯟꯅ ꯈꯣꯡꯗꯥꯃꯤꯟꯅꯈꯤ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯃꯥ ꯑꯩ ꯂꯥꯞꯅꯈꯤ ꯑꯗꯨꯒ ꯅꯪꯕꯨ ꯄꯣꯛꯄ ꯅꯃꯥꯒ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯈꯤ ꯑꯩꯒꯤ ꯊꯃꯣꯏ ꯀꯥꯏꯈꯤ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈꯤ ꯑꯩ ꯀꯞꯈꯤ ꯃꯩꯆꯥꯛ ꯀꯌꯥ ꯈꯥꯡꯈꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯁꯤꯕ ꯊꯝꯂꯣꯏ ꯑꯩꯒꯤ ꯃꯄꯣꯛ ꯑꯁꯦ ꯂꯩꯁꯥꯅ ꯑꯗꯨꯃꯛ ꯂꯩꯃꯟ ꯆꯟꯗꯨꯅ ꯃꯥꯡꯈ꯭ꯔꯁꯅꯨ ꯍꯥꯏꯅ ꯋꯥꯁꯛꯇꯨꯅ ꯑꯩꯍꯥꯛ ꯉꯁꯤ ꯐꯥꯎꯕ ꯌꯨꯝ ꯄꯥꯟꯗꯅ ꯂꯩꯔꯛꯈꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯪꯒꯤ ꯅꯄꯥꯕꯨꯡꯗꯣ ꯆꯤꯡꯅꯨꯡꯗ ꯊꯋꯥꯏ ꯃꯥꯡꯈꯤ ꯃꯥꯒꯤ ꯊꯋꯥꯏꯅ ꯅꯪꯒꯤ ꯄꯂꯦꯝ ꯏꯃꯥꯒꯤ ꯁꯥꯌꯣꯝꯅꯨꯡꯗ ꯆꯪꯈꯤ ꯃꯁꯦ ꯂꯥꯏꯔꯣꯟꯅꯤ ꯇꯥꯏꯕꯪ ꯀꯅꯥ ꯑꯃꯅ ꯈꯪꯕ ꯉꯝꯂꯔꯣꯏꯗꯕ ꯋꯥ ꯅꯪ ꯑꯁꯦ ꯅꯄꯥꯕꯨꯡꯒꯤ ꯊꯋꯥꯏꯅ ꯑꯃꯨꯛ ꯁꯥꯌꯣꯜꯂꯛꯄꯅꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯃꯣꯔꯥꯝꯕ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ ꯊꯥꯅꯤꯜꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯁꯦ ꯑꯩꯒꯤ ꯃꯇꯝ ꯑꯃꯒꯤ ꯊꯋꯥꯏꯗꯨꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯃꯁꯤꯅꯤ ꯋꯥꯔꯤ ꯏꯆꯤꯜ ꯑꯁꯤꯅ ꯅꯪꯉꯣꯟꯗ ꯏꯕꯨꯡꯉꯣ ꯍꯥꯏꯅ ꯀꯧꯖꯕ ꯇꯥꯔꯕꯁꯨ ꯊꯃꯣꯏꯗꯗꯤ ꯈꯛ ꯌꯥꯅꯤꯡꯗꯦ ꯃꯊꯪ ꯃꯄꯣꯛ ꯂꯉꯣꯜ ꯑꯃꯗ ꯑꯩ ꯅꯪꯒꯤꯗꯃꯛ ꯂꯩꯔꯥꯡ ꯑꯣꯏꯅ ꯁꯥꯠꯇꯨꯅ ꯅꯪꯕꯨ ꯉꯥꯏꯅ ꯂꯩꯔꯝꯒꯦ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯅꯨꯔꯥꯕꯤꯒꯤ ꯂꯥꯡꯉꯣꯜ ꯑꯁꯤꯃꯗꯤ ꯉꯁꯤꯒꯤ ꯃꯤꯀꯨꯞ ꯑꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯈ꯭ꯔꯁꯅꯨ ꯑꯁꯨꯝꯅ ꯊꯃꯣꯏꯒꯤ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯈ꯭ꯔꯦ ꯊꯥꯅꯤꯜ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯣꯔꯥꯝꯕ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯖꯍꯧꯔꯦ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯜꯗ ꯊꯣꯛꯇꯕ ꯅꯠꯇꯦ ꯃꯤꯀꯨꯞꯁꯤꯅ ꯃꯍꯥꯛꯀꯤ ꯃꯤꯠ ꯑꯅꯤꯅ ꯏꯃꯥ ꯅꯨꯔꯥꯕꯤꯕꯨ ꯎꯖꯕ ꯑꯔꯣꯏꯕ ꯃꯤꯀꯨꯞꯅꯤ